855. Agu, welcome, welcome, Agu. Chakchara bro, noy. Ay, uye, uye. Chaning di ni chade. Chaning di na chade. Karigi ngasagi thienga chasalubra. Chapur ka chasalubra. Hey. Kakio, sudah minat sudah tujuh. Pero ni ye kek ni ye. Kek ni ba. Ay chan pa jam lang ni jam ni nge ba du na i tar ko ko ngaw si. Lang ba hore, lang ba hore. Isara do. Clue do. Regular. Kenapa di media clear? Mute make pang number itima like aniga na potharu khige hoi hoi pang number ai sum tharaga yengbanida
ꯀꯦꯁ ꯉꯁꯥꯏ ꯀꯩꯅꯣꯅ ꯀꯩꯕ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠꯅ ꯀꯩ ꯍꯥꯏꯒꯦꯕꯨ ꯃꯥꯂꯦꯝꯁꯦ ꯄꯥꯡꯒꯜ ꯂꯥꯏ ꯍꯩ ꯉꯥꯎꯔ ꯅꯪ ꯍꯌꯨꯝ ꯁꯤꯗꯕ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔ ꯂꯩ ꯃꯤꯗꯨ ꯄꯥꯡꯒꯜ ꯂꯥꯏꯁꯦ ꯀꯩ ꯋꯥꯅꯣ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯍꯥ ꯃꯥꯂꯦꯝ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯒꯨꯅ ꯀꯩꯅꯣ ꯅꯦꯠꯁꯤꯅ ꯑꯣ ꯑꯩꯒꯤ ꯅꯦꯠꯁꯦ ꯃꯤꯉꯣꯟꯗꯒꯤ ꯆꯤꯡꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯊꯥꯞꯇꯣꯛꯎꯕ ꯑꯗꯨꯒ ꯎꯔꯨ ꯂꯩꯅꯤ ꯀꯣꯟ ꯀꯣꯟ ꯍꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ Thank you everyone. Please subscribe my channel. Oh Dia, for like dances. Thank you Dia. ꯑꯩꯁꯦ ꯁꯨꯝ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯇꯧꯔ ꯊꯥꯔꯝꯗ꯭ꯔꯤꯉꯩꯗ ꯋꯥ ꯉꯥꯡꯕꯒꯁꯤꯁꯨ ꯏꯀꯥꯏꯈꯤꯅꯤ ꯈꯣꯟꯗꯥꯁꯤꯒ ꯃꯤꯅ ꯍꯅꯨꯕꯤꯁꯤꯅ ꯂꯥꯏꯔꯤꯛ ꯊꯥꯔꯛꯑꯦꯒ ꯍꯥꯏꯔꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯁꯦ ꯏꯀꯥꯏꯖꯩꯑꯕ ꯁꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒ ꯑꯩ ꯆꯥꯗ꯭ꯔꯤ ꯀꯩꯅꯣ ꯇꯧꯋꯦ ꯉꯁꯥꯏꯒꯤ ꯉꯥ ꯊꯣꯡꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅꯅꯦ ꯈꯥꯃꯦꯟ ꯈꯔ ꯈꯨꯏꯗꯩ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯇꯧꯔꯒꯅꯦ ꯑꯂꯨ ꯑꯃꯈꯛꯇꯪ ꯍꯥꯞꯄꯦ ꯑꯗꯩꯗꯤ ꯈꯥꯃꯦꯟ ꯁꯤꯟꯕꯤ ꯑꯃꯒ ꯇꯧꯔꯒ ꯏꯔꯣꯟꯁꯜꯂꯦ ꯑꯗꯩ ꯌꯣꯡꯆꯥꯛꯇꯣ ꯈꯣꯠꯂꯅꯤ ꯈꯪꯗꯦ ꯌꯦꯔꯨꯝꯒ ꯀꯔꯤꯒ ꯍꯧꯗꯣꯏꯔꯥ ꯑꯗꯩ ꯉꯥꯔꯤ ꯈꯔ ꯇꯧꯅꯤ ꯆꯥꯔꯝꯗꯥꯏꯗ ꯈꯪꯉꯕ ꯍꯥꯏꯗꯨꯅꯤ ꯗꯤꯌꯥ ꯆꯥꯛ ꯆꯥꯔꯕꯣ ꯂꯣꯏꯔꯕꯣ ꯃꯨꯊꯠꯂꯒ ꯂꯣꯏꯔꯦꯗꯅ ꯍꯥꯎꯕꯅꯤ ꯏꯔꯣꯟꯕ ꯑꯗꯨꯅꯦꯕ ꯀꯨꯏꯔꯦꯍꯦ ꯁꯨꯃꯥꯏꯅ ꯈꯥꯃꯦꯟ ꯏꯔꯣꯟꯕꯒ ꯆꯥꯗꯕꯁꯦ ꯍꯟꯗꯛ ꯑꯉꯥꯡ ꯑꯅꯤꯃꯛ ꯃꯁꯥ ꯉꯝꯗꯦ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤ ꯑꯍꯟꯒꯤꯅ ꯑꯦꯛꯖꯥꯝ ꯇꯧꯔꯤ ꯁꯪꯗꯕꯩ ꯁꯥꯒꯤꯗꯤ ꯁꯪꯗꯕꯅ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯆꯠꯇꯣꯏꯅꯤꯅꯅꯦ ꯄꯨꯡ 12:30 ꯑꯗꯨꯋꯥꯏꯗꯅꯤ ꯃꯥꯅ ꯆꯠꯇꯣꯏꯁꯦ ꯑꯦꯛꯖꯥꯝ ꯑꯗꯨꯒꯤ ꯉꯟꯅ ꯆꯥꯛ ꯊꯣꯡꯉꯦ ꯑꯗꯩꯗꯤ ꯊꯕꯛꯁꯦ ꯁꯨꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯆꯠꯇ꯭ꯔꯤꯐꯥꯎ ꯑꯗꯩꯗꯤ ꯑꯅꯤꯁꯤꯅ ꯃꯁꯥ ꯉꯝꯗꯦ ꯆꯥꯛ ꯆꯥꯎ ꯌꯥꯗꯦ ꯑꯩꯅ ꯑꯍꯥꯎꯕ ꯊꯣꯡꯉꯁꯨ ꯀꯔꯤꯝꯐꯥꯎ ꯆꯥꯗꯦ ꯕꯤꯔꯌꯥꯅꯤ ꯆꯥꯒꯦ ꯑꯗꯨꯅ ꯉꯁꯥꯏ ꯃꯄꯥꯅ ꯕꯤꯔꯌꯥꯅꯤ ꯂꯧꯕꯤꯔꯨꯔꯦ ꯑꯗꯨ ꯈꯔ ꯆꯥꯔꯒ ꯍꯤꯡꯉꯤꯁꯤꯅꯤ ꯗꯤꯌꯥ ꯆꯥꯗ꯭ꯔꯤꯌꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯉꯟꯅ ꯊꯣꯡꯉꯁꯨ ꯆꯥꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯦꯕ
ꯇꯜꯂꯦ ꯁꯤꯗ ꯑꯩꯅ ꯃꯊꯦꯜ ꯃꯈꯣꯏ ꯖꯝ ꯇꯧꯔꯒ ꯁꯨꯝ ꯆꯥꯕꯤꯅꯤꯡꯗꯕ ꯑꯗꯨꯒꯅꯦ ꯍꯣꯇꯦꯜꯗꯩ ꯂꯩꯔꯛꯏꯅꯤ ꯕꯖꯥꯔ ꯀꯩꯅꯣꯗꯩ ꯂꯩꯔꯛꯏꯅꯤ ꯍꯥꯏꯗꯤ ꯂꯣꯏ ꯆꯥꯅꯤꯡꯉꯤꯕ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯎꯁꯨ ꯍꯥꯎꯋꯤꯗꯅ ꯑꯗꯩ ꯕꯣꯔꯥ ꯇꯧꯔꯁꯨ ꯍꯣꯇꯦꯜꯗꯩ ꯂꯩꯔꯗꯤ ꯍꯥꯎꯋꯤꯗꯅ ꯈꯥꯡ ꯄꯤꯛ ꯊꯟꯅ ꯊꯟꯕ ꯊꯥꯎꯗꯣ ꯊꯥꯗꯔꯒ ꯍꯧꯕ ꯕꯣꯔꯥꯅꯤꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣ ꯅꯨꯡꯁꯤꯕ ꯂꯥꯛꯑꯦ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛ ꯅꯨꯡꯁꯤꯕꯤ ꯑꯣꯜꯂꯝꯃꯦ ꯆꯦꯟꯕꯗꯤ ꯌꯥꯎꯔꯤ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗꯨꯗ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏꯗꯤ ꯈꯪꯗꯦ ꯑꯩ ꯂꯩꯇꯕ ꯅꯠꯇꯦ ꯂꯩꯔꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯩꯕꯨ ꯅꯣꯛꯅꯔꯤꯕ ꯑꯁ ꯇꯧꯈꯠꯂꯛꯏꯅ ꯗꯥꯏꯂꯣꯛ ꯃꯥꯂꯦꯝ ꯇꯔꯥꯏꯕ ꯑꯗꯨꯝ ꯀꯩꯅꯣꯝ ꯗꯥꯏꯂꯣꯛ ꯇꯧꯈꯠꯂꯛꯏꯌꯦ ꯊꯣꯏꯕ ꯍꯣꯠꯅꯕꯇ ꯂꯦꯞꯀꯅꯨ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯄ꯭ꯔꯦꯁꯔ ꯄꯤꯗꯕꯤꯗ ꯑꯗꯨꯝ ꯂꯥꯏꯐꯀꯤ ꯄꯥꯔꯠ ꯑꯃꯅꯦꯅ ꯈꯜꯂꯒ ꯆꯝꯅ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯃꯦꯃꯣꯔꯤ ꯑꯃꯅꯦꯅ ꯈꯜꯂꯒ ꯃꯦꯃꯣꯔꯤ ꯈꯛꯇꯪ ꯗꯥꯏꯔꯤ ꯑꯃ ꯁꯦꯝꯃꯤꯕꯅꯦꯅ ꯈꯜꯂꯒꯅꯦ ꯑꯗꯨ ꯈꯛꯇꯪ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯑꯗꯨꯒ ꯑꯣꯏꯕ ꯑꯣꯏꯗꯕꯗꯤ ꯍꯌꯦꯡ ꯂꯥꯁꯀꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯀꯣ ꯁꯤ ꯌꯨꯇꯨꯞꯁꯤꯅ ꯀꯔꯤ ꯄꯩꯁꯥ ꯀꯌꯥꯝ ꯐꯪꯒꯅꯤ ꯌꯨꯇꯨꯞ ꯃꯣꯏꯒꯤ ꯄꯩꯁꯥ ꯁꯤꯀꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ 10ꯔꯛ ꯁꯨꯔꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯁꯦꯝꯃꯤꯉꯩꯗ 3,000 ꯇꯧꯅ 5ꯔꯛ ꯁꯨꯔꯦ ꯉꯔꯥꯡ ꯅꯍꯥꯟ ꯑꯃꯨꯛ 1,400 ꯇꯤꯡꯉꯦ ꯃꯣꯕꯥꯏꯜ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥ ꯂꯥꯟ ꯇꯥꯕ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ ꯂꯥꯏꯛ 5 ꯃꯤꯅ 100 ꯌꯥꯏ ꯑꯗꯨꯅꯤ ꯌꯥꯕꯅꯤ ꯗꯤꯌꯥꯅ ꯊꯣꯏꯕ ꯍꯥꯏꯅ ꯀꯧꯔꯛꯏꯌꯦ ꯁꯝꯕꯅ ꯑꯩ ꯐꯅ ꯀꯨꯏꯅ ꯍꯛꯆꯥꯡ ꯉꯝꯂꯨꯗ꯭ꯔꯦ ꯑꯅꯥꯕ ꯑꯌꯦꯛ ꯐꯥꯎꯕ ꯍꯪꯕꯤꯔꯦ ꯑꯁ ꯑꯩꯁꯨꯅꯤ ꯅꯨꯡ ꯎꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯦꯕ ꯑꯩꯁꯨ ꯍꯟꯗꯛꯁꯤ ꯃꯍꯥ ꯂꯥꯟ ꯑꯃꯅꯤ ꯇꯧꯔꯤꯁꯦ ꯆꯞ ꯆꯥꯅ ꯏꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯩꯁꯨ ꯆꯠꯂꯨꯔꯦ ꯑꯗꯩꯗꯤ ꯍꯜꯂꯛꯑꯦ ꯑꯗꯩꯗꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯃꯣꯏꯒꯤ ꯑꯉꯥꯡꯅꯤꯅ ꯂꯥꯏꯔꯤꯛ ꯃꯁꯥꯅ ꯄꯥꯎꯑꯣꯁꯨ ꯌꯥꯗꯦ ꯐꯝꯃꯒ ꯑꯃꯨꯛ ꯇꯥꯛꯑꯒ ꯉꯁꯥꯏ ꯐꯅ ꯀꯨꯏꯅ ꯑꯃꯨꯛ ꯇꯥꯛ ꯂꯩꯔꯨꯔꯦ ꯃꯍꯥ ꯂꯥꯟ ꯑꯃꯅꯤꯗ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯆꯦ ꯗꯤꯌꯥ ꯍꯥꯏꯅ ꯀꯧꯔꯛꯏ ꯁꯥꯃꯨ ꯃꯥꯅ ꯑꯗꯩꯗꯤ ꯁꯥꯃꯨ ꯃꯥꯅ ꯅꯨꯡꯁꯤꯕꯤꯅ ꯀꯔꯝ ꯇꯧꯔꯤꯒꯦ ꯅꯦꯅꯦ ꯎꯗꯕ ꯀꯨꯏꯔꯦ ꯁꯥꯃꯨ ꯃꯥ ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯑꯃ ꯇꯧꯔꯣ ꯅꯪꯒꯤ ꯀꯩꯅꯣꯝ ꯃꯤꯡ ꯑꯃ ꯂꯩꯌꯦꯗꯥꯏ ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯣꯏꯅ ꯊꯝꯃꯒ ꯌꯦꯡꯉꯨꯍꯦ ꯀꯩꯅꯣꯝ ꯀꯧꯕꯅꯤ ꯅꯪ ꯃꯤꯡꯗꯣ ꯗꯤꯌꯥꯅ ꯊꯣꯏꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯁꯃꯥꯅ ꯆꯦ ꯗꯤꯌꯥ ꯑꯃꯤ ꯄꯥꯟ ꯈꯥꯏꯁꯦ ꯇꯨꯃꯤꯠꯀꯤ ꯈꯥꯏꯁꯦ ꯏꯃꯥ ꯄꯥꯟ ꯐꯪꯗ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯄꯥꯟ ꯍꯥꯎꯅꯤꯌꯦ ꯗꯤꯌꯥ ꯀꯩ ꯊꯣꯡꯉꯤꯒꯦ ꯃꯤ ꯑꯃꯅ ꯁꯥꯃꯨꯃꯥ ꯊꯝꯃꯨ ꯍꯥꯏꯔꯛꯄ ꯍꯣꯏ ꯌꯦꯡꯉꯣ ꯗꯤꯌꯥꯅ ꯆꯤꯛꯀꯟ ꯑꯆꯥ ꯉꯁꯤꯗꯤ ꯀꯔꯝꯅꯤ ꯑꯩꯁꯨ ꯉꯁꯥꯏ ꯃꯣꯏ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤꯅꯤ ꯄꯨꯔꯛꯑꯒ ꯄꯤꯖꯔꯤꯗꯣ ꯑꯩꯅ ꯍꯥꯏꯕ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯆꯤꯛꯀꯟ ꯑꯃ ꯄꯨꯔꯒ ꯊꯣꯡꯉꯒ ꯆꯥꯔꯝꯕꯅꯦꯅ ꯐꯅꯤ 200 ꯀꯌꯥꯅꯣ 280ꯒꯤꯕꯨ ꯀꯗꯥꯏꯅꯣ ꯉꯁꯥꯏ ꯄꯦꯀꯦꯠꯇꯨꯕꯨ ꯄꯥꯝꯃꯨꯏꯅꯦ ꯑꯩꯕꯨ ꯍꯨꯟꯗꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯉꯁꯥꯏ ꯄꯦꯀꯦꯠꯇꯨ ꯅꯪ ꯂꯪꯊꯣꯛꯈ꯭ꯔꯕꯣ ꯃꯤ ꯑꯃꯐꯥꯎꯒꯤ ꯃꯕꯨꯛ ꯊꯟꯕꯒꯤ ꯄꯣꯠꯅꯤ ꯁꯤ ꯕꯤꯔꯌꯥꯅꯤ ꯆꯤꯛꯀꯟ ꯃꯇꯨꯝ ꯀꯟꯗꯦ ꯁꯔꯨ ꯁꯔꯥꯡ ꯀꯔꯤ ꯑꯍꯨꯝꯕ ꯌꯥꯎꯔꯒ 280 ꯍꯥꯏꯅ ꯕꯤꯔꯌꯥꯅꯤ ꯆꯤꯛꯀꯟ ꯕꯤꯔꯌꯥꯅꯤꯅ ꯂꯩꯔꯤꯅꯤꯀꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯆꯤꯛꯀꯟ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯌꯨꯝꯗ ꯊꯣꯡꯉꯁꯨ ꯑꯅꯤꯔꯛ ꯊꯣꯛꯅꯒ ꯊꯣꯡꯒꯅꯤ ꯍꯥꯏꯗꯨꯅꯤ ꯑꯣ ꯄꯥꯟ ꯍꯥꯏꯕ ꯅꯠꯇꯦ ꯁꯣꯏꯈꯤꯕꯅꯤ ꯄꯥꯅꯤꯄꯨꯔꯤ ꯍꯥꯏꯒꯦ ꯇꯧꯕ ꯃꯅꯤꯄꯨꯔꯗ ꯄꯥꯅꯤꯄꯨꯔꯤ ꯐꯪꯕ꯭ꯔꯥꯅꯦ ꯊꯣꯏꯕ ꯑꯗꯨ ꯆꯦ ꯗꯤꯌꯥ ꯇꯨꯃꯤ ꯆꯤꯛꯀꯟ ꯈꯥꯏꯁꯦ ꯏꯁ ꯇꯧꯔꯛꯏ ꯌꯦꯡꯉꯨ ꯑꯗꯩ ꯆꯤꯛꯀꯟꯒꯤ ꯕꯤꯔꯌꯥꯅꯤ ꯌꯥꯝꯅ ꯍꯥꯎꯔꯝꯅꯤ ꯑꯗꯨꯗꯤ ꯈꯪꯗꯦ ꯃꯣꯏ ꯍꯥꯎ ꯌꯥꯏ ꯑꯩꯗꯤ ꯄꯩꯁꯥ ꯄꯥꯝꯃꯨꯈ꯭ꯔꯦ ꯁꯤꯕꯨ ꯑꯩꯁꯨ ꯇꯧ ꯇꯥꯔꯦ
ꯆꯤꯛꯀꯦꯟ ꯑꯩꯅ ꯃꯇꯨꯝꯐꯥꯎ ꯐꯖꯅ ꯌꯥꯎꯗꯦ ꯃꯔꯨ ꯃꯔꯥꯡ ꯈꯔꯒ ꯀꯔꯤ ꯈꯔꯒ ꯁꯤꯒ ꯃꯣꯏꯅ ꯄ꯭ꯔꯥꯟ ꯊꯥꯈ꯭ꯔꯦ ꯑꯗꯨꯝ ꯑꯗꯩꯗꯤ ꯃꯅꯤꯆꯦ ꯕꯖꯥꯔꯗꯒꯤ ꯍꯥꯎꯇꯕꯅꯤ ꯑꯗꯨꯅꯤ ꯑꯩꯗꯤ ꯀꯩꯁꯨꯝ ꯍꯧꯐꯝꯕꯨ ꯈꯪꯗꯦ ꯀꯔꯤ ꯃꯅꯝꯅꯣ ꯅꯝꯈꯤꯗꯨꯕꯨ ꯑꯗꯩ ꯊꯨꯝꯅ ꯊꯨꯝꯃꯤꯕ ꯆꯤꯅꯤ ꯈꯛꯇ ꯍꯥꯞꯆꯤꯟꯕ꯭ꯔꯥ ꯈꯪꯗꯦꯕ ꯊꯨꯝꯕꯅ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪꯗꯤ ꯇꯦꯁ ꯇꯧꯔ ꯌꯦꯡꯒꯦꯕ ꯅꯣꯏꯅ ꯁꯨꯛ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯎꯋꯦꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯑꯗꯩꯗꯤ ꯁꯦꯝꯂꯤꯕ ꯌꯨꯝꯗ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯅꯦ ꯀꯔꯤ ꯁꯦꯝꯃꯤꯅꯣ ꯌꯨꯝꯗ ꯍꯥꯏꯒꯤꯗꯨꯕꯨ ꯑꯣ ꯄꯥꯅꯤꯄꯨꯔꯤ ꯑꯣ ꯀꯩꯅꯣꯗꯣ ꯄꯦꯀꯦꯠꯇꯩ ꯂꯩꯔꯒ ꯇꯧꯕꯗꯣ ꯑꯩꯁꯨ ꯄꯦꯀꯦꯠ ꯑꯃ ꯂꯩꯔꯒ ꯂꯩꯕꯁꯤꯕꯨ ꯆꯍꯤꯕꯨ ꯐꯥꯗꯣꯔꯦꯅꯦ ꯌꯨꯝꯗ ꯁꯦꯝꯕꯗꯤ ꯍꯥꯎꯔꯝꯃꯣꯏꯗ ꯍꯥꯎꯇꯕꯅꯤ ꯃꯣꯏ ꯃꯍꯤ ꯃꯅꯥꯡꯗꯣ ꯃꯣꯏ ꯕꯤꯍꯥꯔꯤꯅ ꯍꯥꯞꯄ ꯃꯣꯏꯒꯤ ꯃꯁꯥꯂꯥꯗꯣ ꯑꯩꯈꯣꯏꯗ ꯂꯩꯇꯕꯅꯦꯕ ꯑꯗꯩꯗꯤ ꯀꯌꯥꯗꯤ ꯌꯧꯔꯛꯑꯦ ꯆꯤꯛꯀꯦꯟꯗꯨ ꯀꯌꯥꯗꯤ ꯌꯧꯔꯛꯑꯦ ꯆꯤꯛꯀꯦꯟ ꯌꯥꯎꯔꯛꯑꯦ ꯍꯥꯏꯁꯤꯅꯤꯅꯦ ꯃꯔꯨ ꯃꯔꯥꯡ ꯃꯇꯨꯝ ꯐꯖꯕꯒ ꯅꯠꯇꯦ ꯑꯍꯨꯝꯈꯛ ꯌꯥꯎꯔꯛꯏ ꯑꯗꯣ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯗꯨꯒ ꯃꯣꯏꯁꯦ ꯁꯤꯅ ꯀꯩꯅꯣꯝ ꯍꯥꯏꯇꯥꯔꯦ ꯀꯟꯇꯦꯅꯔꯁꯦ ꯑꯁꯤꯅ ꯈꯔ ꯆꯥꯎꯕꯅꯤ ꯄꯤꯛꯑꯒꯗꯤ ꯈꯔ ꯍꯣꯡꯉꯝꯗꯧ ꯃꯥꯜꯂꯦꯕ ꯁꯤꯅ ꯈꯔ ꯆꯥꯎꯔꯦ ꯀꯥꯏꯅ ꯇꯥꯡꯉꯤꯅꯤ ꯀꯥꯏ ꯇꯧꯔꯤꯅꯦꯕ ꯆꯥꯖꯅꯤꯡꯗꯦ ꯑꯩꯈꯣꯏ ꯉꯥꯔꯤ ꯂꯧꯔꯒ ꯆꯥꯕꯅ ꯍꯥꯎꯅꯤ ꯑꯗꯩꯗꯤ ꯃꯅꯤ ꯃꯨꯛꯕꯥꯡ ꯂꯥꯛꯄꯔꯣ ꯃꯅꯤ ꯃꯨꯛꯕꯥꯡ ꯂꯥꯛꯄꯔꯣ ꯂꯥꯛꯇꯦ ꯉꯁꯤꯗꯤ ꯂꯥꯛꯇꯦ ꯗꯤꯌꯥꯅ ꯍꯥꯏꯕ ꯄꯥꯝꯃꯨꯕꯅꯤ ꯆꯦ ꯑꯗꯨꯅꯦꯕ ꯃꯤ ꯈꯛꯀꯤꯐꯥꯎ ꯑꯣꯛꯇ꯭ꯔꯒ ꯁꯤ ꯀꯩꯅꯣꯕ ꯁꯤꯕꯨ 250 ꯍꯥꯏꯔ 80 ꯍꯥꯏꯔ ꯉꯁꯥꯏꯗꯨꯕꯨ ꯍꯥꯕꯨ ꯑꯣꯏꯁꯨꯅꯦ 250 ꯃꯨꯛꯇꯤ ꯍꯥꯏꯈ꯭ꯔꯦꯅꯦ 50ꯔ 60ꯔ 80ꯔ ꯀꯩꯅꯣꯝꯃꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯑꯣꯏꯅ ꯑꯃꯨꯛ ꯊꯣꯡꯕꯤꯔꯒꯦ ꯑꯩꯅ ꯍꯥꯏꯕ ꯅꯣꯡꯃ ꯑꯩ ꯑꯃꯨꯛꯐꯥꯎ ꯊꯣꯡꯉꯨꯗ꯭ꯔꯦꯕ ꯁꯤꯒꯤ ꯃꯁꯥꯂꯥ ꯇꯁꯂꯥꯁꯦ ꯂꯩꯔꯒ ꯑꯗꯣ ꯑꯩ ꯏꯆꯥꯁꯤꯡꯁꯦ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯡꯉꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯕꯤꯗꯦꯕ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯆꯥꯔꯣꯏ ꯆꯤꯛꯀꯦꯟ ꯕꯤꯔꯌꯥꯅꯤ ꯄꯩꯁꯥ ꯄꯥꯝꯃꯨꯏ ꯑꯗꯨ ꯁꯔꯨꯛ ꯄꯨꯗꯤ ꯌꯥꯝ ꯌꯨꯝꯗ ꯀꯦꯖꯤ 30 ꯂꯩꯔꯒ ꯊꯣꯡꯂꯒ ꯆꯥꯒꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯁꯥꯊꯤꯅ 250ꯔ 60ꯔ ꯑꯗꯨꯒꯤ ꯂꯩꯔꯗꯤ ꯁꯥꯊꯤꯅ ꯆꯥꯎꯕ ꯑꯃ ꯐꯪꯒꯅꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤ ꯈꯔ ꯇꯧꯏ ꯕꯖꯥꯔꯗꯩꯕꯨ ꯂꯩꯔꯤꯃꯦ ꯍꯥꯏꯗꯤꯅꯦ ꯕꯣꯔꯥ ꯀꯔꯤꯅꯣ ꯕꯣꯔꯥ ꯆꯥꯏ ꯍꯥꯏꯁꯨꯅꯦ ꯌꯨꯝꯒꯤꯔ ꯗꯨꯀꯥꯟꯒꯤꯔ ꯍꯪꯉꯛꯀꯅꯤ ꯍꯥꯏꯕ ꯗꯨꯀꯥꯟꯒꯤꯅꯤ ꯍꯩꯖꯤꯜꯂꯗꯤ ꯌꯨꯝꯒꯤꯗꯨꯁꯨ ꯍꯥꯎꯏ ꯌꯥꯏ ꯁꯤ ꯍꯥꯞ ꯅꯠꯇ ꯃꯥꯅꯦ ꯐꯨꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯀꯟꯇꯦꯅꯔꯁꯦ ꯃꯆꯥ ꯀꯩꯅꯣ ꯅꯠꯇꯦꯕ ꯈꯤꯇꯪꯗꯤ ꯆꯥꯎꯗ꯭ꯔꯗꯣ ꯁꯥꯔ ꯑꯃꯈꯛ ꯁꯤꯒꯤ ꯃꯇꯦꯛ ꯇꯪꯈꯥꯏꯗ ꯑꯣꯏꯔꯝꯒꯅꯤ ꯃꯣꯏ ꯍꯥꯞ ꯍꯥꯏꯗꯣ ꯀꯩꯅꯣ ꯕꯤꯃꯣꯜ ꯑꯩꯈꯣꯏ ꯕꯤꯃꯣꯜ ꯕꯨꯟꯙꯨ ꯂꯥꯛꯑꯦ ꯕꯤꯃꯣꯜꯒꯤ ꯐꯣꯇꯣꯁꯤꯕꯨ ꯀꯩꯅꯣꯁꯤꯕꯣ ꯀꯩꯅꯣꯝ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏ ꯕꯤꯃꯣꯜ ꯂꯥꯛꯄ ꯂꯥꯎꯅꯔꯁꯦ ꯀꯣꯛ ꯆꯤꯛꯏꯒ ꯍꯥꯏꯒꯠꯂꯛꯏꯁꯦ ꯌꯦꯡꯉꯣꯕꯁꯦ ꯗꯤꯌꯥꯅ ꯇꯧꯕꯅꯤ ꯆꯦ ꯑꯉꯥꯡꯒꯤ ꯍꯧꯅꯕꯤ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯗꯩ ꯍꯣꯇꯦꯜꯗꯒꯁꯨ ꯆꯥꯛ ꯄꯤꯖꯕ ꯌꯥꯎꯈ꯭ꯔꯃꯤꯅꯦ ꯃꯣꯏꯒꯤ ꯍꯋꯥꯏ ꯃꯍꯤ ꯂꯥꯡꯕ ꯑꯣꯏꯔꯁꯨ ꯍꯥꯎꯏ ꯍꯥꯏꯔꯤꯅꯦ ꯍꯥꯎꯏꯅꯦ ꯀꯥꯏꯅ ꯑꯗꯨꯝ ꯃꯣꯏ ꯄꯨꯈꯝꯒꯗꯣ ꯐꯖꯅ ꯇꯧꯔ ꯄꯨꯊꯣꯔꯛꯄꯗꯣ ꯑꯗꯨꯁꯨ ꯍꯥꯎꯏ ꯍꯥꯏꯈ꯭ꯔꯦꯕ ꯍꯦꯛ ꯍꯦꯛ ꯄꯨꯔ ꯆꯠꯂꯤꯅꯤ ꯑꯩꯁꯨ ꯍꯣꯇꯦꯜꯗꯩ ꯄꯤꯖꯔꯤꯅꯤꯅꯦ ꯁꯥꯃꯨ ꯃꯥꯅ ꯐꯨꯜ ꯑꯣꯏꯔꯁꯨ ꯇꯥꯡꯂꯤꯅꯦꯅꯦ ꯉꯁꯥꯏꯒꯤ ꯕꯤꯔꯌꯥꯅꯤꯗꯣ ꯀꯌꯥꯅꯤ ꯍꯥꯏꯕ ꯑꯣ 240 ꯄꯥꯝꯃꯨꯏ ꯍꯦꯛꯇ ꯑꯣꯏꯕ ꯑꯩꯗꯤ ꯕꯥꯎꯔ ꯀꯩꯅꯣ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯦꯅ ꯐꯕꯖꯥꯠꯅꯤ ꯉꯥꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯨꯅꯤ ꯉꯥꯒꯤ ꯃꯔꯤꯡꯈꯥꯑꯣ ꯀꯩꯌꯣ ꯂꯣꯏ ꯐꯪꯒꯅꯤ ꯀꯤꯂꯣ 2.5 ꯌꯥꯝꯅ ꯊꯤꯗꯦ ꯀꯩꯅꯣꯒ ꯑꯩꯅ ꯃꯁꯛꯇꯣ ꯈꯪꯗꯕꯩ ꯋꯥꯅꯤꯗ ꯁꯟ ꯒ꯭ꯂꯥꯁꯀ ꯎꯞꯁꯜꯂꯗꯅ ꯊꯤꯗꯦ ꯕꯤꯃꯣꯜ ꯐꯖꯅꯗꯤ ꯎꯗ꯭ꯔꯦꯕ ꯑꯗꯣ ꯑꯩ ꯐꯖꯅ ꯎꯒꯗꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕ ꯌꯥꯔꯣꯏꯕꯁꯦ
ꯗꯤꯌꯥꯅ ꯕꯤꯃꯣꯜ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯕ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯗꯤꯌꯥ ꯍꯥꯏ ꯀꯥꯟꯅꯗꯦꯍꯦ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯅ ꯇꯧꯈꯤꯕ ꯅꯤꯡꯉꯥꯏ ꯈꯔ ꯆꯥ ꯎꯜꯇꯥ ꯄꯜꯇꯥ ꯆꯥ ꯃꯕꯨꯛꯇꯤ ꯉꯁꯥꯏꯒꯤ ꯆꯠꯐꯝ ꯑꯣꯏꯗ꯭ꯔꯃꯤꯅꯅꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯥꯏ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯕ ꯅꯤꯡꯉꯥꯏ ꯑꯃꯅꯤ. ꯀꯣꯛꯀ ꯉꯥꯎꯋꯦ ꯍꯥꯏꯁꯤꯅꯤ. ꯑꯗꯨꯗꯒꯤ ꯁꯨꯝ ꯑꯩ ꯁꯛ ꯐꯖꯕ꯭ꯔꯣ ꯑꯦꯁ ꯑꯃꯨꯛ ꯃꯥꯗꯤ ꯏꯃꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦꯅꯦ ꯉꯥꯛꯇꯪꯁꯤꯒ ꯇꯧꯕꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯅꯨꯄꯤ ꯐꯖꯕꯤ ꯃꯤ ꯑꯣꯏꯔꯝꯕꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦꯕ. ꯐꯖꯩ ꯐꯖꯩ ꯐꯖꯩ. ꯒꯪꯒꯥꯔꯥꯅꯤ ꯏꯟꯗꯤꯌꯥ ꯈꯨꯔꯨꯝꯖꯔꯤ 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 ꯒꯪꯒꯥꯔꯥꯅꯤ ꯈꯨꯔꯨꯝꯖꯔꯤ. ꯀꯔꯤ ꯃꯊꯦꯜ ꯑꯗꯨꯒꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ. ꯑꯗꯨꯗꯒꯤ ꯕꯤꯃꯣꯜꯅ ꯗꯤꯌꯥ ꯉꯥ ꯆꯥꯔꯦ ꯅꯈꯣꯏꯒꯤꯗꯤ. ꯑꯗꯩ ꯁꯃꯨ ꯃꯥꯅ ꯑꯩꯕꯨ ꯁꯛꯁꯤ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ. ꯌꯥꯏꯌꯦ. ꯃꯤꯒꯤ ꯀꯩꯅꯣꯒ ꯃꯥꯜꯂꯤ ꯄꯣꯠꯅꯤ. ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏꯒꯤ ꯀꯩꯅꯣꯝ ꯍꯦꯔꯣ ꯑꯃ ꯂꯩꯕꯗꯣ ꯔꯥꯍꯨꯜ ꯃꯦ ꯗꯨꯅꯤꯌꯥ ꯚꯨꯂꯥ ꯗꯨꯡꯒꯤ ꯀꯥꯏꯅ ꯇꯧꯕ ꯐꯤꯂꯝ ꯑꯃ ꯂꯩꯕꯗꯣ. ꯑꯗꯨꯒ ꯔꯥꯍꯨꯜ ꯍꯥꯏꯅ ꯍꯦꯔꯣ ꯑꯃ ꯌꯥꯎꯕꯗꯣ. ꯍꯧꯖꯤꯛꯀꯗꯤ ꯌꯥꯝ ꯄꯥꯛ ꯈꯨꯝꯃꯛꯇ꯭ꯔꯦ. ꯑꯗꯨ ꯃꯥꯜꯂꯦꯕ. ꯗꯤꯌꯥꯅ ꯒꯪꯒꯥꯔꯥꯅꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ. ꯒꯪꯒꯥꯔꯥꯅꯤꯅ ꯗꯤꯌꯥ ꯈꯨꯔꯨꯝꯖꯔꯤ. ꯑꯗꯩ ꯁꯥꯃꯨ ꯃꯥꯅ ꯆꯦ ꯒꯪꯒꯥꯔꯥꯅꯤ ꯑꯩ ꯁꯛ ꯐꯖꯕ꯭ꯔꯣ. ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯃꯨ ꯃꯥꯒꯤ ꯁꯛꯁꯦ ꯐꯖꯕ꯭ꯔꯥ ꯑꯝꯇ ꯐꯖꯅ ꯌꯦꯡꯉꯒ ꯃꯌꯥꯝ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯆꯥꯎꯊꯣꯛꯍꯜꯂꯒ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯕꯤꯔꯣ. ꯐꯖꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ. ꯃꯤ ꯄꯥꯈꯪꯅꯤ ꯖꯪ ꯖꯪ ላꯎꯖꯕ. ꯑꯗꯩ ꯒꯪꯒꯥꯔꯥꯅꯤꯅ ꯁꯥꯃꯨꯃꯥ ꯏꯅꯥꯎꯄꯥ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕ. ꯏꯅꯥꯎꯄꯥ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦꯀꯣ ꯒꯪꯒꯥꯔꯥꯅꯤꯅ ꯁꯥꯃꯨ ꯃꯥꯗ. ꯕꯤꯃꯣꯜꯅ ꯀꯔꯤ ꯃꯊꯦꯜ ꯃꯤꯔꯥꯏꯕꯤꯕ ꯍꯥꯏꯇꯥꯔꯦ. ꯍꯥꯎꯅ ꯊꯣꯡꯉ ꯆꯥꯕꯤꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯏꯔꯣꯟꯒꯦ. ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩ ꯇꯧꯗꯣꯏꯁꯤꯕꯣ ꯕꯣꯔꯥ ꯍꯧꯔꯁꯨ ꯆꯥꯎ ꯌꯥꯗꯦ ꯌꯦꯔꯨꯝ ꯍꯧꯕꯤꯔꯛꯀꯦ. ꯑꯩꯗꯤ ꯉꯥꯔꯤꯕꯨ ꯆꯥꯅꯤꯡꯉꯤ. ꯑꯗꯩꯗꯤ ꯆꯦ ꯍꯥꯎꯕꯅꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤꯗꯣ. ꯑꯧ ꯇꯧꯕꯅꯤ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯗꯣ ꯍꯥꯏꯅ ꯀꯥꯟꯅꯔꯣꯏꯍꯦ. ꯅꯤꯡꯉꯥꯏ ꯑꯃꯃꯨꯛ ꯇꯧꯔꯛꯄꯗꯅꯦ ꯑꯩ ꯀꯅꯥꯏ ꯀꯔꯤꯅꯣ ꯌꯨꯇꯨꯞ ꯑꯗꯨꯗꯒꯁꯦ ꯑꯩ ꯁꯨꯡꯉꯝ ꯉꯝꯖꯔꯔꯣꯏ ꯀꯥꯏꯅ ꯈꯟꯖꯤꯜꯂꯛꯑꯦ. ꯏꯅꯥꯎꯅꯨꯄꯥ ꯌꯥꯝ ꯐꯖꯩ ꯏꯅꯥꯎꯗꯅꯤ ꯐꯖꯕ ꯏꯅꯥꯎꯗꯅꯤ ꯐꯖꯕ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯁꯥꯃꯨꯃꯥ. ꯑꯩꯈꯣꯏ ꯁꯥꯃꯨꯃꯥꯒꯤ ꯃꯤꯡꯗꯣ ꯀꯩꯅꯣꯝ ꯀꯧꯕꯅꯤꯅꯦ. ꯀꯥꯎꯔꯦꯕ. ꯑꯗꯩꯗꯤ ꯆꯦ ꯗꯤꯌꯥ ꯑꯩꯗꯤ ꯁꯛꯁꯤ ꯍꯥꯏꯐꯦꯠ ꯐꯖꯗ꯭ꯔꯣ. ꯍꯥꯏꯔꯧꯅꯦ ꯗꯤꯌꯥ. ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯁꯦ ꯑꯩ ꯆꯦ ꯗꯤꯌꯥ ꯑꯩꯒꯤ ꯁꯛꯁꯦ ꯍꯥꯏꯐꯦꯠ ꯐꯖꯗ꯭ꯔꯣ ꯍꯥꯏꯁꯦ. ꯑꯗꯩ ꯒꯪꯒꯥꯔꯥꯅꯤꯅ ꯍꯥꯏꯕ ꯏꯟꯗꯤꯌꯥ ꯍꯋꯥꯏ ꯅꯣꯏꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ. ꯑꯣ ꯑꯩꯗꯤ ꯆꯥꯗ꯭ꯔꯤ. ꯑꯩ ꯉꯁꯥꯏꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯑꯗꯨ ꯀꯅꯥꯝ ꯆꯥꯕꯤꯗ꯭ꯔꯦ ꯂꯣꯏꯅ ꯂꯩꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯅ ꯏꯔꯣꯜꯂꯦ. ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯃꯨꯛ ꯈꯣꯠꯂꯒ ꯆꯤꯛꯀꯗꯣꯏꯅꯤ. ꯑꯗꯨꯒ ꯉꯥꯔꯤ ꯀꯩꯅꯣꯗꯣ ꯃꯨꯀꯥ ꯉꯥ ꯑꯌꯥꯏꯕ ꯑꯗꯨ ꯆꯥꯅꯤꯡꯉꯦ ꯑꯩꯈꯣꯏ ꯃꯄꯥꯅ. ꯑꯉꯥꯡꯁꯤꯡꯅꯗꯤ ꯑꯗꯨ ꯆꯥꯔꯣꯏ ꯌꯦꯔꯨꯝ ꯍꯧꯕꯤꯕ꯭ꯔꯥ. ꯉꯥꯗꯣ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯔꯧ ꯀꯩꯅꯣꯒꯨꯝꯕ ꯑꯣꯏꯔꯗꯤ ꯆꯥꯏꯑꯦꯕ. ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯕꯒꯨꯝꯕ ꯉꯥ ꯑꯁꯤ ꯑꯣꯏꯔꯒ ꯑꯝꯇ ꯆꯥꯅꯤꯡꯗꯦ ꯃꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ. ꯃꯔꯨ ꯉꯥꯛꯇ ꯌꯥꯎꯏ ꯍꯥꯏ. ꯑꯗꯩ ꯆꯦ ꯊꯣꯏꯕ ꯃꯁꯛ ꯐꯖꯕꯅꯤ ꯌꯥꯝ ꯐꯖꯕꯅꯤ. ꯑꯗꯩꯗꯤ ꯑꯥꯔꯖꯦꯅ ꯍꯥꯏꯕ ꯏꯆꯦ ꯚꯥꯔꯠ ꯃꯇꯥ ꯀꯤ ꯖꯣꯏ. ꯏꯃꯥꯏꯕꯦꯝꯃ ꯚꯥꯔꯠ ꯃꯇꯥ ꯀꯤ ꯖꯣꯏ ꯑꯥꯔꯖꯦ. ꯚꯥꯔꯠ ꯃꯇꯥꯀꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯥꯔꯖꯦ. ꯆꯥꯛ ꯂꯣꯏꯔꯕꯣ. ꯑꯥꯔꯖꯦ ꯃꯔꯥꯏꯕꯛ ꯐꯩ ꯅꯆꯥꯅꯨꯄꯤ ꯃꯤꯠ ꯅꯥ ꯁꯤꯡꯕ ꯅꯆꯥꯅꯨꯄꯤ ꯑꯃ ꯅꯪꯅ ꯐꯪꯖꯕꯁꯦ. ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯍꯜꯂꯨ ꯑꯣꯏꯒꯅꯤ. ꯏꯁꯃꯥꯔꯠ ꯑꯣꯏꯌꯦꯕ ꯌꯥꯝꯅ. ꯅꯨꯡꯁꯤ ꯃꯥꯅ ꯆꯤꯡꯈꯠꯄ ꯍꯥꯏꯗꯨꯅꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯑꯣꯡ ꯃꯇꯧꯗꯣ. ꯑꯗꯨꯗꯒꯤ ꯒꯪꯒꯥꯔꯥꯅꯤꯅ ꯍꯥꯏꯕ ꯕꯤꯃꯣꯜ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯅ ꯍꯥꯏꯔꯦ. ꯕꯤꯃꯣꯜꯗ ꯒꯪꯒꯥꯔꯥꯅꯤꯅ ꯍꯥꯏꯕ ꯑꯥꯔꯖꯦ ꯏꯅꯥꯎꯄꯥ ꯍꯥꯏꯔꯦꯀꯣ. ꯑꯗꯩꯗꯤ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯕ ꯃꯆꯦꯅ ꯃꯅꯥꯎ ꯅꯨꯄꯥꯗ
ꯅꯣ ꯈꯨꯔꯝꯕ ꯑꯩꯅ ꯑꯣꯏꯅ ꯈꯨꯔꯝꯕ ꯆꯦ ꯒꯪꯒꯥ ꯑꯩꯅ ꯑꯣꯏꯅ ꯈꯨꯔꯝꯒꯦ ꯗꯤꯌꯥꯅ ꯍꯥꯏꯕ ꯑꯥꯔꯖꯦꯅ ꯀꯧꯔꯛꯑꯦ ꯑꯩꯈꯣꯏ ꯗꯤꯌꯥꯁꯤꯕ ꯑꯩꯅ ꯑꯉꯥꯡ ꯃꯆꯥꯒ ꯃꯥꯟꯕꯅ ꯀꯩꯅꯣ ꯈꯪꯗꯦ ꯁꯤꯕꯨ ꯆꯍꯤ ꯀꯩꯅꯣꯒ ꯁꯨꯔꯦꯕ ꯊꯥꯖꯗꯦꯕ ꯑꯗꯒꯤ ꯆꯦ ꯒꯪꯒꯥ ꯈꯨꯔꯨꯝꯖꯔꯤ ꯑꯥꯔꯖꯦꯅ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯉꯁꯤꯒꯤ ꯅꯤꯡꯉꯥꯏꯗꯨꯗꯤ ꯉꯔꯥꯡꯗꯤ ꯁꯥꯎꯅꯤꯡꯅ ꯐꯨꯔꯝꯃꯤ ꯍꯥꯏꯗꯤ ꯀꯣꯛꯀ ꯉꯥꯎꯕꯅꯤꯅꯦ ꯑꯗꯒꯤ ꯁꯪ ꯃꯥꯅ ꯍꯥꯏꯕ ꯗꯥꯔꯖꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯥꯔꯖꯦꯅ ꯍꯥꯏꯕ ꯗꯤꯌꯥ ꯆꯤꯁ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯩ ꯃꯣꯅ ꯍꯥꯏꯕ ꯒꯪꯒꯥꯔꯥꯅꯤ ꯁꯦꯝ ꯇꯨ ꯌꯨ ꯍꯥꯏꯔꯦ ꯁꯥꯃꯨ ꯃꯥꯅ ꯍꯥꯏꯗꯣꯛꯎꯅꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯑꯣ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯑꯗꯒꯤ ꯍꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤꯗꯪ ꯅꯪꯒꯤ ꯃꯤꯡꯗꯨꯒ ꯊꯝꯃꯒ ꯌꯦꯡꯉꯣ ꯆꯦꯅꯦꯜꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯔ ꯀꯩꯅꯣ ꯁꯥꯃꯨꯃ ꯃꯤ ꯈꯪꯍꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯑꯗꯨ ꯈꯛꯇꯪ ꯊꯝꯃꯒ ꯌꯦꯡꯒꯦ ꯌꯦꯡꯉꯨ ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯎꯠꯂꯨ ꯀꯩꯅꯣ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯅꯪ ꯀꯩꯀꯩꯗꯣ ꯐꯖꯅ ꯎꯠꯂꯨ ꯌꯥꯗ꯭ꯔꯣ ꯑꯗꯩꯗꯤ ꯗꯤꯌꯥꯅ ꯐꯖꯩꯌꯦ ꯊꯣꯏꯕ ꯉꯥꯉꯣꯝ ꯃꯅꯤꯃꯥ ꯕ꯭ꯂꯣꯛ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯏꯅꯥꯎꯁꯤꯡꯁꯦ ꯉꯁꯤ ꯂꯥꯛꯄꯤꯕꯒꯤ ꯑꯩꯗꯤ ꯃꯤꯁꯤꯡꯁꯦ ꯂꯥꯛꯄꯤꯗꯕꯗꯣ ꯂꯥꯛꯄꯤꯔꯣꯏꯗ ꯃꯥꯅꯦ ꯀꯥꯏꯅ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯊꯥꯔ ꯑꯗꯨꯝ ꯇꯣꯛꯑꯦꯕ ꯑꯩꯁꯦ ꯑꯗꯩꯗꯤ ꯇꯟꯖꯥ ꯃꯦꯟꯖꯥ ꯆꯥꯗꯅ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯈꯪꯂꯥꯎ ꯂꯥꯎꯁꯜꯂꯛꯀꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯏꯀꯥꯏꯖꯗꯅꯅꯦ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯁꯥꯏꯂꯦꯟ ꯊꯝꯕꯤꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯡꯕꯗꯣ ꯇꯜꯂꯦꯕ ꯑꯗꯩꯗꯤ ꯑꯣꯅꯤꯃꯥꯅ ꯏꯆꯦꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯂꯝꯕꯅꯤ ꯑꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯅꯠꯇ꯭ꯔꯒꯅ ꯁꯃꯥꯖ ꯁꯨꯝꯕꯩ ꯃꯔꯝꯗ ꯑꯣꯏꯅ ꯈꯔ ꯇꯧꯔꯒ ꯁꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯆꯦꯟꯖꯦꯁ ꯑꯣꯏꯅ ꯎꯔꯛꯅꯕ ꯃꯤꯒꯤ ꯋꯥꯈꯜ ꯄꯨꯈꯜ ꯁꯨꯝꯕꯒꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯇꯧꯕꯅꯤ ꯑꯩꯁꯦ ꯁꯨꯝ ꯃꯊꯪ ꯁꯪꯗꯕꯩ ꯇꯧꯔꯤꯅꯤꯅꯦ ꯁꯪꯗꯕ ꯍꯥꯏꯁꯦ ꯁꯪꯉꯒꯁꯨ ꯑꯩꯅ ꯍꯦꯛꯇ ꯚꯤꯗꯤꯑꯣ ꯇꯧꯕ ꯌꯥꯗꯦꯕ ꯈꯪꯕ꯭ꯔꯥ ꯄꯟꯖꯥ ꯃꯩꯖꯥ ꯆꯥꯗꯅ ꯋꯥꯈ꯭ꯔꯖꯥꯠꯅꯤ ꯑꯌꯨꯛꯇꯒꯤ ꯃꯣꯏ ꯁ꯭ꯀꯨꯜ ꯊꯥꯕ ꯄꯤꯖꯕ ꯄꯤꯊꯛꯄ ꯇꯧꯕ ꯈꯣꯠꯄ ꯂꯣꯏꯔꯛꯄꯗ ꯄꯨꯡ 2 ꯑꯍꯨꯝ ꯇꯥꯕꯗ ꯏꯁꯥꯁꯦ ꯁꯥꯊꯤꯅ ꯋꯥꯏꯑꯦꯕ ꯑꯩ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯇꯧꯗꯣꯏꯗꯣ ꯈꯤꯇꯪ ꯑꯩ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯦ ꯗꯤꯌꯥꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯣꯅꯤꯃꯥ ꯍꯥꯏꯔꯦ ꯔꯥꯖꯦꯟꯅ ꯑꯣꯅꯤꯃꯥ ꯍꯥꯏꯔꯦ ꯃꯀꯨꯁꯦ ꯎꯠꯂꯗꯤ ꯀꯩ ꯑꯣꯏꯅꯒꯦ ꯈꯪꯗꯦ ꯑꯩꯁꯨ ꯁꯥꯃꯨꯅ ꯆꯦꯗꯤꯌꯥ ꯉꯥ ꯆꯦ ꯒꯪꯒꯥꯒ ꯀꯔꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯔꯛꯑꯣ ꯏꯃꯥꯏꯄꯦꯝꯃ ꯑꯩ ꯁꯛ ꯐꯖꯩ ꯍꯥꯏꯕꯒꯤ ꯉꯁꯤꯗꯤ ꯂꯣꯏꯅ ꯑꯌꯥꯎꯕ ꯁꯦꯜ ꯇꯤꯡꯊꯣꯛꯀꯦ ꯌꯥꯕꯅꯤ ꯋꯥꯆꯦꯞꯇ ꯀꯩꯅꯣ ꯊꯥꯏꯗꯣ ꯑꯗꯨ ꯇꯥꯔꯦ ꯀꯩꯀꯩ ꯆꯥꯅꯤꯡꯉꯤ ꯃꯌꯥꯝ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯍꯥꯏꯕꯁꯤꯗꯤ ꯀꯥꯏꯗꯦꯗꯅ ꯁꯦꯜ ꯇꯤꯡꯒꯦ ꯍꯥꯏ ꯃꯥ ꯑꯝꯇ ꯑꯗꯩꯗꯤ ꯖꯤꯄꯦ ꯅꯝꯕꯔꯒ ꯄꯤꯁꯜꯂꯛꯑꯗꯤ ꯊꯥꯔꯛꯄ ꯇꯥꯕꯅꯤꯀꯣ ꯉꯁꯥꯏꯒꯤ ꯕꯤꯔꯌꯥꯅꯤ ꯄꯦꯀꯦꯠꯇꯨꯅ ꯀꯩꯅꯣ ꯊꯥꯔꯛꯇꯕ ꯑꯗꯩꯗꯤ ꯂꯥꯎꯅꯕ ꯍꯧꯔꯦ ꯑꯗꯨ ꯑꯗꯩꯗꯤ ꯑꯣꯅꯤꯃꯥꯅ ꯍꯥꯏꯕ ꯑꯩ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯨꯒꯦ ꯕꯥꯏ ꯕꯥꯏ ꯍꯣꯏ ꯄꯤꯖꯔꯨꯔꯣ ꯀꯔꯤꯝ ꯁꯦꯞ ꯆꯥꯗꯕꯅꯤ ꯑꯩꯁꯨꯅꯤ ꯃꯤꯒꯤ ꯂꯥꯏꯐꯁꯦ ꯌꯥꯎꯔꯒꯅꯦ ꯑꯃꯅꯤꯈꯛ ꯇꯧꯈꯠꯂꯒꯅꯤ ꯃꯍꯥꯟ ꯂꯥꯟ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯛꯑꯦ ꯍꯥꯏꯁꯤꯅꯤ ꯀꯔꯤꯝ ꯑꯣꯏꯕ ꯉꯝꯗꯦ ꯏꯆꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯗꯩ ꯊꯣꯏꯕ ꯆꯥꯗ꯭ꯔꯤ ꯑꯗꯨꯒꯩꯗꯤ ꯑꯟꯖꯂꯤ ꯈꯨꯟ ꯕ꯭ꯂꯣꯛ ꯍꯥꯏ ꯁꯤꯁꯇꯔ ꯍꯥꯏ ꯑꯟꯖꯂꯤ ꯍꯧꯔꯦ ꯃꯣꯏꯒꯤ ꯂꯥꯡꯕ ꯍꯧꯒꯠꯂꯛꯑꯦ ꯑꯗꯩꯗꯤ ꯑꯟꯖꯂꯤ ꯋꯦꯜꯀꯝ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯦꯜꯀꯝ ꯏꯃꯥ ꯏꯁ ꯎꯔꯕꯁꯦ ꯇꯧꯅꯔꯛꯑꯦ ꯄꯤꯁꯛꯁꯤꯅ ꯍꯧꯔꯤꯅꯤꯀꯣ ꯃꯆꯦꯁꯤꯡꯗ ꯑꯗꯩꯗꯤ ꯗꯤꯌꯥꯅ ꯅꯨꯡꯁꯤꯕꯅꯤ ꯑꯥꯔꯖꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯅꯦꯕ ꯑꯦꯛꯗꯝ ꯇꯝꯕꯤꯔꯒ ꯐꯝꯃꯝꯕꯗꯨ ꯉꯥꯏ ꯃꯥ ꯇꯧꯔꯤꯁꯦ ꯃꯈꯌꯥꯠꯇ ꯒꯣꯠ ꯂꯥꯎꯅ ꯍꯨꯛꯆꯜꯂꯒꯦ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯃꯥꯏ ꯃꯇꯧ ꯃꯑꯣꯡꯗꯣ ꯅꯨꯡꯁꯤꯕꯅꯦꯕ ꯌꯥꯝꯅ ꯃꯤꯅ ꯇꯝꯕꯤꯔꯐꯥꯎ ꯍꯩꯔꯣꯏ ꯑꯗꯨꯃꯥꯏꯅ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯑꯥꯔꯖꯦ ꯍꯥꯏꯀꯣ ꯑꯟꯖꯂꯤꯁꯦ ꯑꯩꯅ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯈ꯭ꯔꯕ ꯑꯩꯕꯣ ꯇꯧꯕꯅꯤ ꯒꯪꯒꯥꯔꯥꯅꯤꯅ ꯁꯥꯃꯨꯃ ꯏꯅꯥꯎꯄꯥ ꯅꯆꯦꯁꯦ ꯔꯦꯗꯤꯑꯣꯗ ꯕ꯭ꯂꯨ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯟꯕꯤ ꯂꯩ ꯃꯤ ꯑꯃ ꯍꯦꯛ ꯎꯕꯒ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ ꯑꯣ
ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯅ ꯍꯥꯏꯕ 10 ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯑꯥꯔꯖꯦꯅ ꯍꯥꯏꯕ ꯑꯟꯖꯂꯤꯁꯨ ꯂꯩꯔꯝꯃꯤꯅꯦ ꯑꯗꯩꯗꯤ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯗꯤꯌꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯩꯗꯤ ꯑꯟꯖꯂꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯅ ꯗꯤꯌꯥꯅ ꯑꯃꯨꯛ ꯍꯪꯉꯛꯑꯦ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯍꯧꯖꯤꯛꯇ ꯂꯥꯛꯏꯌꯦ ꯑꯥꯔꯖꯦ ꯑꯟꯖꯂꯤꯅ ꯆꯤꯛꯀꯦꯟ ꯊꯣꯡꯉꯦ ꯗꯤꯌꯥ ꯆꯥꯗ꯭ꯔꯤꯌꯦ ꯑꯣ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯄꯨꯡ ꯑꯩꯈꯣꯏ ꯘꯔꯤ ꯆꯞ ꯆꯥꯅꯀꯣ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯘꯔꯤꯁꯦ ꯌꯦꯡꯉꯨꯀꯣ ꯅꯣꯡ ꯁꯤꯅꯤ ꯉꯁꯤ ꯑꯌꯨꯛꯀꯤ ꯇꯧ ꯂꯩꯔꯃꯤ ꯇꯨꯝ ꯍꯧꯔꯛꯄꯗ ꯌꯦꯡꯉꯨ ꯅꯈꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦ ꯑꯁꯤꯁꯦ ꯌꯦꯡꯉꯨ ꯍꯥꯏꯕꯁꯦ ꯈꯪꯉꯦꯕ ꯍꯧꯖꯤꯛꯄꯨ ꯄꯨꯡ 6 ꯇꯥꯕꯩ ꯃꯤꯅꯤꯠ 10 ꯋꯥꯠꯂꯤ ꯀꯩ ꯂꯥꯟ ꯇꯧꯅ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯗꯧꯅꯔꯦ ꯈꯪꯉꯦ ꯂꯩꯔꯝꯅꯣ ꯅꯣꯏꯅ ꯆꯥ ꯀꯥꯞꯊꯒ ꯀꯩꯒꯤꯅꯣ ꯃꯩ ꯁ꯭ꯋꯥꯏꯗ ꯊꯝꯃꯤꯁꯦ ꯃꯩ ꯋꯥꯏꯖꯜꯂꯁꯦ ꯂꯣꯏ ꯍꯥꯏꯖꯟꯗ꯭ꯔꯥ ꯈꯪꯉꯦ ꯁꯥꯃꯨꯃꯥ ꯆꯥꯗ꯭ꯔꯤꯌꯦ ꯑꯟꯖꯂꯤ ꯁꯥꯃꯨꯃꯥ ꯏꯅꯥꯎꯄꯥ ꯐꯣꯟ ꯄꯤꯖꯗꯣꯏꯕ ꯐꯣꯟꯗꯅꯤ ꯃꯥ ꯄꯤꯖꯗꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩ ꯄꯣꯀꯦꯠꯀꯁꯦ ꯇꯤꯡꯊꯣꯛꯑꯒꯦ ꯄꯣꯀꯦꯠꯁꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯏꯔꯤꯌꯦ ꯑꯗꯩ ꯒꯪꯒꯥꯔꯥꯅꯤꯅ ꯑꯟꯖꯂꯤ ꯏꯅꯥꯎꯄꯤ ꯍꯥꯏꯔꯦꯀꯣ ꯔꯣꯍꯤꯠ ꯈꯥꯔꯤꯕꯝ 11 ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯔꯣꯍꯤꯠ ꯈꯥꯔꯤꯕꯝ ꯉꯥꯏꯈꯣꯀꯣ ꯇꯧꯅꯔꯛꯀꯅꯨꯀꯣ ꯅꯣꯏ ꯗꯣ ꯑꯣꯟꯊꯣꯛꯎꯔꯣ ꯆꯠꯂꯣ ꯕꯥꯁꯤ ꯈꯣꯡꯉꯦ ꯏꯁ ꯆꯦ ꯁꯣ ꯑꯩꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯑꯣꯜ ꯇꯧꯔꯝꯗ꯭ꯔꯦ ꯑꯗꯨꯅꯦ ꯑꯩꯁꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯗꯕ ꯃꯤꯁꯤꯡꯗꯣ ꯈꯪꯍꯧꯗꯦꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯜ ꯂꯩꯅ ꯇꯧꯔꯝꯗꯕꯁꯦ ꯑꯗꯨꯅꯅꯤ ꯑꯩꯁꯨ ꯃꯌꯥꯝ ꯍꯦꯛꯇ ꯊꯦꯡꯅꯗꯕ ꯌꯥꯎꯋꯦꯕ ꯑꯗꯩꯗꯤ ꯒꯪꯒꯥꯔꯥꯅꯤꯅ ꯑꯅꯤꯃꯥ ꯅꯃꯁꯇꯦ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕ ꯑꯥꯔꯖꯦꯅ ꯑꯣ ꯑꯟꯖꯂꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯒꯪꯒꯥꯔꯥꯅꯤꯅ ꯕꯤꯃꯣꯜ ꯂꯩꯔꯤꯕꯣ ꯍꯥꯏꯕ ꯕꯤꯃꯣꯜꯗꯣ ꯂꯩꯕ ꯇꯨꯃꯤꯟꯅ ꯂꯩꯔꯝꯒꯅꯤ ꯕꯤꯃꯣꯜꯗꯣ ꯑꯗꯩꯗꯤ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯆꯥꯗ꯭ꯔꯤꯌꯦ ꯑꯥꯔꯖꯦ ꯌꯦꯟ ꯊꯣꯡꯉꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯏꯁꯤꯡ ꯂꯣꯏꯁꯟꯕꯤꯗꯣꯏꯔꯣ ꯈꯤꯇꯪ ꯍꯥꯟꯕꯗ ꯔꯣꯍꯤꯠ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯕ ꯒꯪꯒꯥꯔꯥꯅꯤꯅ ꯔꯣꯍꯤꯠ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯆꯦ ꯒꯪꯒꯥꯔꯥꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯕ ꯍꯥꯏꯗꯤ ꯑꯥꯔꯖꯦꯅ ꯍꯥꯏꯕ ꯆꯦ ꯒꯪꯒꯥꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯦ ꯒꯪꯒꯥ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣꯌꯦ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯑꯥꯔꯖꯦꯗꯤ ꯆꯥꯛ ꯆꯥꯕꯣ ꯆꯥꯗꯕꯅꯁꯨ ꯑꯌꯥꯝꯕ ꯑꯣꯏ ꯉꯁꯤꯁꯦ ꯒꯪꯒꯥꯔꯥꯅꯤꯅ ꯍꯥꯏꯕ ꯑꯟꯖꯂꯤ ꯏꯅꯥꯎꯅꯨꯄꯤ ꯑꯥꯔꯖꯦ ꯏꯅꯥꯎꯅꯨꯄꯥ ꯍꯋꯥꯏ ꯑꯣꯏꯅ ꯆꯥꯔꯦ ꯅꯣꯏꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯗꯤꯌꯥꯅ ꯍꯥꯏꯕ ꯔꯣꯍꯤꯠꯀꯤ ꯔꯣꯍꯤꯠ ꯍꯥꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕ ꯀꯗꯥꯏꯅꯣ ꯔꯣꯍꯤꯠꯇꯣ ꯑꯗꯨꯗꯒꯤ ꯁꯥꯃꯨꯃꯥꯅ ꯍꯥꯏꯕ ꯐꯥꯒꯤ ꯅꯠꯇꯦ ꯇꯨꯗꯦ ꯃꯥꯏ ꯂꯛꯀꯤ ꯗꯦ ꯑꯗꯨꯗꯤ ꯖꯤꯄꯦ ꯑꯣꯏꯅ ꯇꯧꯔꯒꯦ ꯁꯥꯃꯨꯃꯥ ꯕꯤꯔꯌꯥꯅꯤ ꯄꯦꯀꯦꯠ ꯑꯃꯃꯝꯇꯪ ꯑꯣꯏꯁꯨ ꯌꯥꯏ ꯉꯁꯥꯏꯒꯤ 240 ꯄꯤ ꯍꯥꯏꯁꯦ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯁꯥꯃꯨꯃꯥ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯔꯤꯇꯥꯔꯟ ꯇꯧꯔꯛꯀꯦ ꯁꯥꯃꯨꯃꯥ ꯇꯧꯕꯤꯈ꯭ꯔꯣ ꯑꯟꯖꯂꯤ ꯈꯨꯟꯗ ꯇꯧꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯀꯃꯦꯟ ꯊꯅꯝꯃꯣ ꯑꯗꯨꯝ ꯀꯅꯦꯛ ꯑꯣꯏꯅꯔꯅꯤ ꯑꯩꯈꯣꯏ ꯁꯥꯃꯨꯃꯥꯁꯦ ꯑꯩꯅ 1K ꯑꯩꯁꯦ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐ ꯈꯨꯊꯥꯁꯤꯒ ꯀꯔꯤꯁꯤꯒ ꯑꯩꯁꯦ ꯋꯥꯌꯣꯡ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯁꯥꯏꯂꯦꯟ ꯊꯝꯗ꯭ꯔꯒꯗꯤ ꯀꯞꯄ ꯂꯥꯎꯕ ꯐꯣꯅꯥ ꯐꯣꯅꯤ ꯃꯌꯥꯝꯁꯤꯒꯤ ꯃꯌꯥꯝꯅ ꯇꯥꯔ ꯀꯣꯛ ꯉꯥꯎꯒꯅꯦ ꯈꯟꯕꯗꯁꯨ ꯑꯩꯅ ꯍꯦꯛ ꯁꯥꯏꯂꯦꯟ ꯊꯝꯕꯅꯦꯕ ꯑꯗꯨꯒꯩ ꯁꯃꯥꯅ ꯑꯗꯨꯗꯒꯤꯗꯤ ꯆꯦ ꯒꯪꯒꯥ ꯀꯩ ꯍꯥꯏꯅꯣ ꯔꯦꯗꯤꯑꯣꯗ ꯕ꯭ꯂꯨ ꯑꯣꯏ ꯍꯥꯏꯗꯣ ꯍꯣꯏ ꯔꯦꯗꯤꯑꯣꯗ ꯕ꯭ꯂꯨ ꯑꯣꯏ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯕ ꯑꯗꯨꯅ ꯏꯆꯦꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯑꯩꯒꯤ ꯏꯔꯣꯜꯂꯦ ꯉꯁꯤ ꯁꯣꯔꯠꯀꯠ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯑꯩꯅ ꯑꯍꯥꯎꯕ ꯊꯣꯡꯉꯒ ꯃꯣꯏꯅ ꯃꯤꯔꯥꯏꯔꯕꯅꯤꯅ ꯃꯣꯏꯅ ꯄꯥꯝꯖꯗꯦ ꯍꯥꯏꯕ ꯏꯔꯣꯝꯕꯁꯦ ꯊꯣꯡꯒꯦ ꯀꯩꯒꯨꯝꯕ ꯃꯇꯝꯗꯁꯨ ꯏꯔꯣꯜꯂꯒꯁꯨ ꯄꯥꯝꯖꯅ ꯆꯥꯕꯅꯤ ꯏꯆꯥꯅꯨꯄꯤ ꯑꯆꯧꯕꯁꯤꯕꯨꯗꯤ ꯂꯣꯏ ꯆꯥꯏꯑꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯔꯥ ꯀꯥꯔꯤꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯔꯣꯍꯤꯠ ꯈꯥꯔꯤꯕꯝ ꯏꯚꯤꯅꯤꯡ ꯇꯨ ꯒꯪꯒꯥꯔꯥꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯔꯣꯍꯤꯠꯁꯦ ꯕ꯭ꯂꯨꯗꯤ ꯌꯥꯎꯗꯦꯀꯣ ꯑꯗꯩ ꯁꯥꯃꯨꯃꯥꯅ ꯑꯟꯖꯂꯤ ꯇꯧꯔꯛꯀꯦ ꯁꯣꯏꯗꯅ ꯑꯗꯩꯗꯤ ꯑꯥꯔꯖꯦꯅ ꯑꯟꯖꯂꯤ ꯆꯥꯗ꯭ꯔꯤ ꯁꯥꯃꯨꯃꯥꯅ ꯗꯥ ꯑꯥꯔꯖꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯕꯤꯃꯣꯜꯅ ꯍꯥꯏꯕ ꯕꯤꯃꯣꯜ ꯀꯩꯅꯣꯝ ꯀꯊꯛꯈ꯭ꯔꯦ
ꯀꯔꯤ ꯏꯁꯜꯂꯨꯔꯕ ꯈꯪꯗꯦ ꯒꯪꯒꯥꯔꯥꯅꯤꯅ ꯁꯥꯃꯨꯃꯥ ꯃꯤ ꯑꯃ ꯍꯦꯛ ꯎꯕꯒ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕꯁꯤ ꯁꯥꯃꯨꯃꯥ ꯅꯨꯡꯁꯤꯕꯤ ꯗꯥꯔꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯗꯤꯌꯥꯅ ꯑꯥꯔꯖꯦ ꯔꯣꯍꯤꯠ ꯈꯩꯔꯦꯝꯕꯝ ꯑꯣꯀꯦ ꯗꯤꯌꯥ ꯍꯣꯏ ꯑꯩ ꯔꯣꯍꯤꯠꯇ ꯀꯗꯥꯏ ꯑꯝꯇ ꯕ꯭ꯂꯨ ꯄꯤꯒꯦ ꯆꯨꯝꯃꯕ ꯑꯝꯇ ꯄꯤꯒꯦ ꯑꯗꯨꯒ ꯗꯤꯌꯥꯗꯁꯨ ꯆꯪꯕꯤꯔꯣ ꯑꯩꯅꯅꯦ ꯑꯩ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯈꯪꯂꯥꯎ ꯂꯥꯎꯁꯜꯂꯗꯤ ꯑꯝꯇꯪ ꯉꯥꯏꯍꯥꯛ ꯆꯥꯒꯦ ꯁꯃꯟꯗꯥꯔꯁꯦ ꯀꯩ ꯑꯅꯤꯔꯛ ꯀꯛꯏꯅꯤ ꯔꯥꯖꯦꯟꯅ ꯊꯣꯏꯕ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯣ ꯌꯦꯔꯨꯝ ꯊꯣꯡꯕ ꯍꯥꯏꯔꯦ ꯁꯪꯉꯅ ꯗꯥꯔꯁꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯗꯩ ꯑꯥꯔꯖꯦꯅ ꯑꯃꯨꯗꯤꯌꯥ ꯁꯤꯁꯦ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯒꯪꯒꯥꯔꯥꯅꯤꯅ ꯕꯤꯃꯣꯜ ꯑꯩꯒꯤ ꯁꯞ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯕꯤꯌꯣ ꯑꯗꯣ ꯑꯗꯨꯒꯤ ꯆꯦꯅꯦꯜ ꯑꯗꯣꯝꯒꯤ ꯆꯦꯅꯦꯜ ꯂꯩꯔꯗꯤ ꯍꯟꯖꯒꯦ ꯍꯥꯏꯕ ꯕꯤꯃꯣꯜ ꯇꯥꯕ꯭ꯔꯣ ꯍꯥꯏꯁꯦ ꯒꯪꯒꯥꯔꯥꯅꯤꯅ ꯕꯤꯃꯣꯜ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯂꯩꯔꯒꯗꯤ ꯍꯟꯖꯔꯛꯀꯦ ꯍꯥꯏꯕ ꯃꯥꯅ ꯍꯥꯏꯕ ꯑꯣ 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 ꯔꯦꯗꯤꯑꯣ ꯂꯣꯇꯥꯛꯀꯤꯔꯥ ꯍꯥꯏꯔꯤꯗꯨ ꯍꯥꯏꯔꯤꯗꯨ ꯒꯪꯒꯥ ꯕꯤꯃꯣꯜꯅ ꯒꯪꯒꯥꯔꯥꯅꯤ ꯂꯩꯖꯔꯤ ꯑꯧ ꯂꯩꯖꯔꯤ ꯍꯥꯏ ꯈꯨꯝꯃꯦꯑꯦ ꯑꯩꯗꯤ ꯕꯤꯃꯣꯜꯁꯦ ꯃꯥꯡꯈ꯭ꯔꯕ ꯍꯥꯏ ꯈꯜꯂꯨꯔꯦ ꯕꯤꯃꯣꯜ ꯇꯧꯁꯟꯈ꯭ꯔꯣ ꯀꯃꯦꯟ ꯑꯃꯃꯝ ꯊꯝꯈ꯭ꯔꯣ ꯑꯩꯈꯣꯏ ꯕꯤꯃꯣꯜꯒꯤꯁꯨ ꯆꯦꯅꯦꯜ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯄꯪꯎ ꯎꯗ꯭ꯔꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕ ꯈꯪꯗꯦ ꯗꯤꯌꯥꯅ ꯍꯥꯏꯕ ꯑꯟꯖꯂꯤ ꯆꯤꯛꯀꯟꯅꯤ ꯍꯥꯏꯕ ꯑꯣ ꯀꯩꯅꯣꯒꯤꯁꯨ ꯗꯤꯌꯥꯒꯤꯁꯨ ꯆꯤꯛꯀꯟ ꯊꯣꯡꯉꯤ ꯍꯥꯏꯌꯦ ꯒꯪꯒꯥꯔꯥꯅꯤꯅ ꯍꯣꯏ ꯃꯥꯅꯦ ꯏꯅꯥꯎꯄꯥ ꯁꯃꯥꯅ ꯎꯜꯇꯥ ꯑꯣꯏꯌꯦ ꯄꯨꯡ ꯍꯣꯏ ꯑꯦꯝꯃꯤ ꯍꯧꯖꯤꯛꯄꯨ ꯄꯨꯡ 6 ꯇꯥꯔꯦ ꯇꯧ ꯂꯩꯅꯤ ꯌꯦꯡꯉꯣ ꯑꯥꯔꯖꯦꯅ ꯗꯤꯌꯥ ꯁꯤꯁ ꯂꯥꯛꯀꯤꯖꯥꯎ ꯍꯥꯏꯔꯤꯌꯦ ꯕꯤꯃꯣꯜꯅ ꯒꯪꯒꯥꯔꯥꯅꯤ ꯇꯧꯈ꯭ꯔꯕꯅꯤ ꯂꯩꯃꯖꯥꯡ ꯇꯧꯈꯤꯌꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯚꯤꯗꯤꯑꯣꯒ ꯌꯦꯡꯗꯕꯤ ꯇꯧꯁꯟꯈꯤꯔꯦ ꯍꯥꯏꯃꯤ ꯕꯤꯃꯣꯜ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟꯏꯈꯣꯀꯣ ꯗꯤꯌꯥꯅ ꯍꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩꯅ ꯑꯥꯔꯖꯦ ꯍꯣꯏ ꯍꯥꯏꯕ ꯃꯥꯅ ꯑꯩꯒꯤ ꯅꯤꯡꯕ ꯉꯁꯤꯗꯤ ꯊꯨꯡꯉꯦ ꯌꯥꯝꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦꯅꯤ ꯃꯥꯏ ꯅꯨꯄꯤ ꯍꯥꯏꯅꯕꯒ ꯌꯥꯅꯔꯖꯥꯠꯂ ꯈꯪꯗꯦꯅꯤ ꯅꯤꯡꯕ ꯊꯨꯡꯉꯦ ꯍꯥꯏꯁꯦ 1K ꯀꯩꯗꯧꯔꯖꯥꯠꯂꯣ ꯍꯥꯏꯕ ꯒꯪꯒꯥꯔꯥꯅꯤꯅ ꯕꯤꯃꯣꯜ ꯆꯦꯅꯦꯜ ꯄꯥꯏꯔꯗꯤ ꯂꯥꯏꯛ ꯀꯣꯃꯦꯟꯁꯨ ꯇꯧꯕꯤꯌꯨ ꯑꯩꯅ ꯍꯟꯕ ꯑꯃ ꯅꯨꯡꯉꯥꯏꯅꯕ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯍꯣꯏ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯅꯦ ꯁꯞꯄꯣꯔꯠ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣꯗꯨꯒ ꯂꯥꯏꯛ ꯑꯃꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯃꯇꯦꯡ ꯄꯥꯡꯅꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯣ ꯗꯤꯌꯥꯅ ꯕꯤꯃꯣꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯍꯥꯏꯔꯦꯀꯣ ꯇꯧꯖꯔꯛꯀꯅꯤ ꯕꯤꯃꯣꯜ ꯇꯧꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯔꯣꯍꯤꯠꯅ ꯍꯥꯏꯕ ꯁꯤꯁꯇꯔ ꯗꯤꯌꯥ ꯇꯧꯈ꯭ꯔꯕꯅꯦ ꯗꯤꯌꯥ ꯔꯣꯍꯤꯠꯅ ꯗꯤꯌꯥꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦ ꯀꯁꯥꯔ ꯅꯥꯎꯕ ꯍꯦꯜꯂꯣ ꯐ꯭ꯔꯦꯟꯁ ꯑꯣ ꯅꯥꯎꯕꯁꯤ ꯀꯩꯅꯣꯅꯤꯀꯣ ꯅꯍꯥꯟꯋꯥꯏ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯕ ꯑꯣ ꯆꯥꯛꯁꯦ ꯀꯅꯥꯝ ꯆꯥꯟꯅꯗ꯭ꯔꯤꯕ ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯁꯨ ꯆꯥꯗ꯭ꯔꯤ ꯑꯗꯩ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯕꯤꯃꯣꯜꯁꯨ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯔꯤꯇꯥꯔꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕ ꯕꯤꯃꯣꯜ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯗꯩꯗꯤ ꯒꯪꯒꯥꯔꯥꯅꯤ ꯍꯥꯏꯕ ꯁꯥꯃꯨꯃꯥ ꯏꯅꯥꯎꯅꯨꯄꯥ ꯍꯥꯏꯕ 12 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯀꯁꯥꯔꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯒꯪꯒꯥꯔꯥꯅꯤꯅ ꯍꯥꯏꯕ ꯅꯥꯎꯕ ꯒꯨꯗ ꯏꯚꯤꯅꯤꯡ ꯗꯤꯌꯥꯅ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯔꯣꯍꯤꯠ 24 ꯑꯋꯥꯔꯁ ꯂꯩꯔꯒ ꯕꯦꯛ ꯇꯧꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯦ ꯄꯥꯛ ꯂꯥꯏꯞꯇ ꯀꯔꯤꯗ ꯊꯣꯛꯂꯛꯄ ꯂꯥꯏꯞ ꯇꯧꯕ ꯉꯝꯗꯕꯒꯤ ꯃꯌꯥꯝꯒ ꯎꯅꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯂꯥꯏꯞ ꯊꯥꯕꯗꯁꯨ ꯍꯟꯗꯛꯁꯦ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯃꯁꯥ ꯉꯝꯗꯕꯒꯤ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯗꯨꯅꯅꯤ ꯑꯗꯩꯗꯤ ꯑꯟꯖꯂꯤ ꯈꯨꯟ ꯔꯣꯍꯤꯠ ꯑꯩꯉꯣꯟꯗꯒꯤ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯔꯣꯍꯤꯠꯅ ꯋꯦꯜꯀꯝ ꯁꯤꯁꯇꯔ ꯗꯤꯌꯥ ꯍꯥꯏꯕꯀꯣ
ꯀꯁꯥꯔ ꯅꯧꯕꯅ ꯍꯦꯜꯂꯣ ꯒꯪꯒꯥꯔꯥꯅꯤ ꯁꯞ ꯇꯧꯈ꯭ꯔꯕꯅꯤ ꯅꯪꯉꯣꯟꯗ ꯀꯃꯦꯟ ꯊꯝꯈ꯭ꯔꯕ ꯅꯠꯇ꯭ꯔ ꯚꯤꯗꯤꯑꯣꯗ ꯁꯣꯔꯠꯇ ꯊꯝꯃꯨꯅꯨꯀꯣ ꯂꯣꯡ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯁꯨꯝ ꯊꯝꯕꯤꯔꯣ ꯑꯟꯖꯂꯤꯅ ꯍꯥꯏꯕ RJ ꯑꯣꯟ ꯑꯗꯩ ꯑꯟꯖꯨ ꯀꯁꯥꯔ ꯆꯦ ꯑꯩꯁꯨ ꯂꯥꯛꯑꯦ ꯍꯣꯏ ꯍꯣꯏ ꯑꯟꯖꯨ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯉꯜꯂꯤꯔ ꯊꯦꯡꯉꯤꯔ ꯈꯪꯗ꯭ꯔꯦ ꯘꯔꯤꯅꯒ ꯕꯦꯔꯥ ꯑꯣꯏꯕꯅꯦ ꯒꯪꯒꯥꯔꯥꯅꯤ ꯍꯥꯏꯕ ꯅꯥꯎꯕꯤ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯗꯩꯗꯤ ꯑꯟꯖꯂꯤꯅ ꯍꯥꯏꯕ RJ ꯃꯆꯥꯅꯨꯄꯤ ꯅꯨꯡꯁꯤ ꯁꯤꯡꯉꯦ ꯌꯥꯝ ꯑꯗꯨꯅꯤ ꯌꯥꯝ ꯁꯤꯡꯉꯦ ꯐꯖꯅ ꯃꯥꯕꯨ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟ ꯑꯃꯇ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝꯅꯦ ꯁ꯭ꯃꯥꯔꯠ ꯌꯥꯝ ꯑꯣꯏ ꯑꯗꯩ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯐꯒꯅꯤ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯑꯃꯣꯝ ꯂꯩꯕꯅꯦꯕ ꯃꯊꯣꯟꯇ ꯄꯣꯛꯏꯑꯅ ꯀꯦꯁꯟꯅꯔꯒ ꯂꯞꯗꯣ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯒꯤ ꯑꯗꯣ ꯃꯥꯁꯦ ꯑꯐꯕꯔꯣꯝꯗ ꯆꯤꯡꯁꯤꯜꯂꯒꯅꯦ ꯐꯖꯅ ꯂꯨꯅꯗꯤ ꯇꯧꯕꯤꯌꯨꯀꯣ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕ ꯌꯥꯝꯅꯁꯨ ꯇꯧꯕꯤꯒꯅꯨ ꯂꯨꯅ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯖꯅ ꯃꯥꯏꯁꯦ ꯃꯊꯪ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯌꯥꯝ ꯅꯨꯡꯁꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯑꯩ ꯆꯥꯗ꯭ꯔꯤꯌꯦ ꯑꯩꯁꯦ ꯏꯔꯣꯜꯂꯒ ꯁꯨꯝ ꯂꯩꯔꯦ ꯑꯗꯨꯗꯒꯤ RJꯅ ꯍꯥꯏꯕ ꯑꯟꯖꯂꯤ ꯁꯤꯁ ꯊꯦꯡꯀ꯭ꯌꯨ ꯗꯤꯌꯥꯅ ꯍꯥꯏꯕ ꯆꯦ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯣꯏ ꯊꯦꯡꯉꯦ ꯆꯥꯛ ꯏꯁꯤꯡꯒꯤ ꯃꯇꯝ ꯀꯩꯅꯣ ꯑꯣꯏꯔꯦꯀꯣ ꯉꯟꯅ ꯆꯥꯗꯕ ꯃꯤꯒꯤꯗꯤ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯏꯁꯤꯡꯒꯤ ꯃꯇꯝ ꯊꯦꯡꯅꯔꯕ ꯃꯇꯝ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅꯅꯤ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯋꯦꯜꯀꯝ RJ ꯔꯣꯍꯤꯠꯅ ꯍꯥꯏꯕ ꯑꯟꯖꯂꯤ ꯇꯧꯈ꯭ꯔꯕꯅꯦ ꯍꯥꯏꯌꯦꯀꯣ ꯑꯗꯩꯗꯤ ꯒꯪꯒꯥꯔꯥꯅꯤꯅ ꯑꯟꯖꯨ ꯍꯥꯏꯔꯦ ꯅꯃꯁꯇꯦ ꯑꯟꯖꯨꯒꯗꯤ ꯀꯅꯦꯛ ꯂꯩꯅꯕ꯭ꯔꯥ ꯒꯪꯒꯥꯔꯥꯅꯤꯅ ꯔꯣꯍꯤꯠ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕꯣ ꯍꯥꯏꯕ ꯑꯗꯩ ꯑꯟꯖꯨꯅ ꯍꯥꯏꯕ ꯔꯣꯍꯤꯠ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯑꯩꯁꯨ ꯇꯧꯔꯛꯀꯦ ꯀꯗꯥꯏꯅꯣ ꯔꯣꯍꯤꯠꯇꯨꯕꯨ ꯆꯠꯈ꯭ꯔꯤ ꯃꯥꯅꯦꯀꯣ ꯀꯅꯥꯅꯣꯝꯗ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯃꯥ ꯍꯜꯂꯛꯀꯅꯤ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯅꯤ ꯔꯣꯍꯤꯠꯇꯨꯕꯨ ꯃꯥꯕꯨ ꯔꯣꯍꯤꯠꯇ ꯕ꯭ꯂꯨ ꯄꯤꯔꯕꯅꯤꯅ ꯇꯧꯖꯔꯛꯀꯅꯤ ꯂꯣꯏꯅ ꯉꯥꯡꯉ ꯑꯩꯁꯦ ꯁꯣꯔꯨꯝꯗꯤ ꯍꯣꯟꯖꯜꯂꯛꯄ ꯍꯥꯏ ꯇꯧꯗ꯭ꯔꯥ ꯑꯩꯁꯨ ꯚꯤꯗꯤꯑꯣꯗꯁꯨ ꯇꯧꯕꯅꯤ ꯁꯨꯝ ꯉꯥꯡꯉ ꯁꯣꯔꯨꯝꯗꯤ ꯍꯣꯟꯖꯜꯂꯛꯄꯁꯦ ꯑꯗꯩꯗꯤ RJꯅ ꯑꯩ ꯐꯨꯗꯦꯗ ꯏꯆꯦ ꯑꯉꯥꯡꯗ ꯑꯗꯨꯅꯤ ꯂꯨꯅ ꯇꯧꯕꯤꯌꯣꯕ ꯀꯩꯅꯣꯅꯤ ꯈꯪꯉꯨꯔꯦꯅꯦ ꯇꯤꯟ ꯃꯊꯛꯇ ꯇꯨ ꯇꯥꯕ꯭ꯔꯥ ꯗꯣꯡ ꯍꯧꯗꯣꯡ ꯑꯣꯏꯔꯝꯃꯤꯌꯦ ꯑꯩꯗꯤ ꯀꯤꯖꯔꯨꯔꯦ ꯑꯗꯩꯗꯤ ꯒꯪꯒꯥꯔꯥꯅꯤꯅ ꯑꯟꯖꯨ ꯍꯋꯥꯏ ꯆꯥꯔꯦ ꯅꯣꯏꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯗꯩꯗꯤ ꯑꯟꯖꯨ ꯀꯁꯥꯔꯅ ꯑꯩ ꯆꯥꯔꯦ ꯉꯥ ꯃꯆꯥ ꯉꯥ ꯃꯆꯥ ꯊꯣꯡꯉꯦ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯒꯪꯒꯥꯔꯥꯅꯤꯅ ꯑꯟꯖꯨꯒ ꯂꯩꯅꯩ ꯁꯞꯄꯣꯔꯠ ꯍꯣꯏ ꯁꯞꯄꯣꯔꯠ ꯂꯩꯅꯩ ꯍꯥꯏꯔꯦ ꯑꯟꯖꯨ ꯀꯁꯥꯔꯅ RJ ꯍꯥꯏ ꯑꯗꯨꯒ ꯔꯣꯍꯤꯠꯅ ꯒꯪꯒꯥꯔꯥꯅꯤ ꯁꯤꯁꯇꯔ ꯇꯧꯈ꯭ꯔꯕꯅꯦ ꯔꯣꯍꯤꯠꯅ ꯒꯪꯒꯥꯔꯥꯅꯤꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯌꯦ ꯏꯃꯥ ꯌꯦꯔꯨꯝ ꯑꯃ ꯊꯨꯒꯥꯏꯔꯝꯃꯨ ꯐꯠꯂꯝꯗꯦ ꯇꯧꯔꯤꯀꯥꯟꯁꯦ ꯌꯦꯔꯨꯝ ꯊꯨꯒꯥꯏꯔꯝꯗ꯭ꯔꯦ ꯐꯠꯂꯝꯗ꯭ꯔꯦ RJꯅ ꯑꯟꯖꯨ ꯏꯆꯦ ꯍꯥꯏ ꯒꯪꯒꯥꯔꯥꯅꯤꯅ RJ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯅꯤ ꯏꯅꯥꯎꯅꯨꯄꯤ ꯃꯄꯥꯒꯤ ꯌꯨꯝꯗ ꯂꯩꯗꯣꯏꯁꯦ ꯀꯨꯏꯗꯕꯅꯤ ꯑꯗꯨ ꯆꯨꯝꯃꯤ ꯑꯃꯈꯛꯇꯪ ꯄꯣꯛꯆꯕ ꯑꯣꯏꯔꯁꯨ ꯂꯣꯏꯅ ꯅꯥꯁꯤꯡꯕ ꯑꯩꯁꯤꯕꯨ ꯀꯔꯤꯅꯣꯕ ꯁꯥꯏꯠꯇ ꯃꯆꯤꯗ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯉꯥ ꯊꯣꯡꯕ ꯃꯌꯥꯝ ꯉꯥ ꯉꯥꯛꯇ ꯌꯥꯎꯔꯛꯑꯦꯕ ꯁꯤ ꯀꯅꯥ ꯆꯥꯕꯤꯗꯣꯏꯅꯣ ꯃꯁꯦ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯦꯕ ꯍꯧꯖꯤꯛꯁꯦ ꯁꯣꯝꯗꯁꯨ ꯉꯥ ꯑꯁꯤ ꯑꯃꯨꯛ ꯇꯧꯔꯒ ꯃꯤ ꯑꯃꯗ ꯈꯪꯗꯦ ꯁꯤ ꯑꯃꯨꯛ ꯄꯨꯊꯣꯛꯇꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯀꯛꯑꯒ ꯇꯥꯎ ꯂꯩꯔꯦ ꯆꯥꯕꯤꯔꯣꯏꯑꯕ ꯑꯩ ꯈꯪꯉꯦꯕ ꯁꯤꯒꯨꯝꯕ ꯉꯥꯁꯦ ꯆꯥꯗꯦꯕ ꯃꯣꯏ ꯑꯃꯨꯛ ꯉꯥ ꯑꯆꯧꯕꯒꯤ ꯃꯇꯨꯡ ꯑꯣꯏꯔꯗꯤ ꯆꯥꯏꯑꯦꯕ ꯂꯣꯀꯦꯜ ꯉꯥꯁꯦ ꯃꯔꯨ ꯉꯥꯛꯇꯅꯤ ꯍꯦꯛꯇ ꯍꯥꯏ ꯑꯗꯨꯒꯅ RJ ꯏꯅꯥꯎꯅꯨꯄꯤ ꯑꯗꯨꯅꯤ ꯏꯆꯥꯅꯨꯄꯤ ꯃꯄꯥꯒꯤ ꯌꯨꯝꯗ ꯂꯩꯗꯣꯏꯁꯦ ꯀꯨꯏꯗꯕꯅꯤ ꯂꯨꯅ ꯇꯧꯕꯤꯌꯣ ꯑꯟꯖꯂꯤ ꯈꯨꯟꯅ ꯊꯦꯡꯀ꯭ꯌꯨ ꯔꯣꯍꯤꯠ ꯑꯟꯖꯂꯤꯅ ꯍꯥꯏꯕ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯛꯈꯤꯒꯦ ꯃꯌꯥꯝ ꯍꯣꯏ ꯑꯟꯖꯂꯤ ꯊꯦꯡꯉꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯉꯁꯥꯏꯅ ꯆꯥꯛ ꯆꯥꯗꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯁꯨ ꯍꯦꯛꯇ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯃꯅꯤꯄꯨꯔꯗ ꯏꯅꯥꯎꯄꯤ ꯑꯃ ꯂꯩꯕꯗꯣ ꯃꯥꯁꯨ ꯉꯁꯥꯏꯅ ꯐꯦꯡꯕꯕꯨ ꯂꯣꯏꯔꯦ ꯍꯥꯏ ꯑꯗꯨꯒ ꯏꯃꯥꯏꯄꯦꯝꯃ ꯔꯣꯍꯤꯠ ꯁꯣꯏꯗꯅ
ꯇꯧꯖꯔꯛꯀꯦ ꯍꯥꯏꯕ खुदा का नूर अंजलि मीना वीडियो 10 नंबर लोरगा इन वीडियो अम नमखले अदुगबु आई चैनल से मीना कावे अदुनी थागचरी इबुंग खुदा का नूर अंजलिना है बच्चे बाय चाक चारोखिगे होय होय रोहितसु इतैमा अदुगगी अंजलिना है खुदा सब तो बिरमो आई रिटर्न तो चरके खुदा का नूर इबुंग गना कोई करोदा अंजलि खुंदा सब रोहित खोई बिनो रे को तो कुइरे उदब अदोइदी अदुगई गंगारानी खुदा गुड इवनिंग है को अंजलिना है बा पुंग निपान मखाय चाय चे खोय हजि से क्या तारगे बा ना तरा तादोरे गे हिगलिनी इस ओके ते मंजू खुदाना नेटसु नुआइता माले उंग लगा लेना है ऐसे फोन पाया चलू रे अदुनानी तरा तादोरे गे हिगलिनी थारोइना बिथावलै ngari keno se muka ngase thau no tau binu ai kamo tau karo ta tu kai ba tawa da oina kangna othon sin rong bi wai noi na bai na thau ma sa jani de aduga gi अंजू ना है नूर सु सपोर्ट तौबिरमो ऐसु हजरके अंजू खुदा का नूर इबुंग द नंग चंगा तौबिरमो कमेंट थनमो सोजर हजरकनी याम फबनी कोई इबुंग से कोई कनोनी याम फबनी अंजू अदुम चंगबिरो नंग चाइसिंग लोरबा थबक कोमबरा कोमद्रिब्रा गारानी खुदा आइंगोंदा सब लाइक कमेंट तौबियो ऐसु हजरक है को गारानी ना नेट याम नुआइते ऐसे खुदा ना है बा तौखरबनी इचल अंजलि गिदो अंजलि गिद तौखरे खो इबुंग अंजल गना इबुंग खुदा का नूरना अंजलि द तौखरे अंजलि खुंदा रोहित खरिबम चाक यामना थेंगे ना चे थेंगे याम थेंगे ना से ऐसु खंगं थेंगलबनी ऐना हाउना थोंबदा मैंने मिराई खिबदो मणिपुरदगी मपानदा लैबा खोइदी को थेंगै थेंगै सुमाइ तौर लेनी यमु मणिपुरदी सिंग साइना चाक तो खुल ngakpa adogegi meiragi loi thobani mau achoubi oigera mau naha oigera ngasai thokre phone tore ba honda nuai te ba moi khalu ba namda si ga moi su nuai le ning khra pone ba रोहित ना है ऐदी अमुक दरे चुमी अमुक दरे ngana चादी लामुक पनेबा अरे गंगारानी हाउना थोंबदा मिराई बिबा अदुनी मोइना तंगी मचिन हिगा चाक लामी हेबा लोनजे हाइरोएबा सोमदरी अचापति म्याम चारा लेगोनेबा ना तक्कारगे दलांग हेबा लोनजे हाइदिएबा को साइडी चा तम ली ला काय से सिना मु जंग को सिना ga साइडी चा ni
ꯑꯁꯤ ꯀꯨꯀꯔꯁꯦ ꯁꯥꯍꯜꯂꯒꯦ ꯈꯤꯇꯪꯗꯤ ꯁꯥꯍꯟꯒꯦꯕ ꯌꯦꯔꯨꯝ ꯍꯧꯔꯅꯤ ꯌꯦꯔꯨꯝꯁꯦ ꯇꯛꯈꯤꯗ ꯌꯦꯔꯨꯝ 3ꯔ 4ꯔ ꯍꯥꯞꯆꯟꯈ꯭ꯔꯕꯅꯤ ꯑꯗꯩꯗꯤ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯊꯣꯡꯕ ꯆꯥꯛ ꯁꯤꯟꯅꯝꯗꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯅ ꯏꯟꯕꯤꯔꯗꯤ ꯑꯗꯨꯝ ꯆꯥꯈꯤꯅꯦꯕ ꯁꯤꯅ ꯏꯔꯣꯝꯕ ꯇꯣꯝꯕ ꯎꯕ꯭ꯔꯥ ꯇꯣꯝꯕ ꯊꯣꯛꯆꯣꯝꯅꯤꯅꯦ ꯑꯩꯁꯦ ꯇꯣꯝꯕꯁꯦ ꯕꯤꯃꯣꯜ ꯂꯩ ꯃꯥꯜꯂꯦ ꯍꯦꯛꯇ ꯈꯜꯂꯨꯔꯦ ꯑꯗꯨꯗꯒꯤ ꯑꯁꯤꯅꯅꯦ ꯀꯥꯏꯅ ꯎꯕ꯭ꯔꯥ ꯌꯣꯡꯆꯥꯛꯅꯤ ꯃꯔꯨ ꯀꯌꯥ ꯆꯪꯗꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯥꯁꯦꯝ ꯊꯥꯡ ꯍꯥꯏꯗꯣ ꯇꯨ ꯁꯤ ꯉꯥꯁꯦꯝ ꯊꯥꯡ ꯍꯥꯏꯕ ꯋꯥꯇꯅꯤ ꯏꯟꯁꯥꯡ ꯀꯩꯀꯥ ꯁꯦꯝꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯈꯣꯏ ꯇꯣꯝꯕꯁꯤꯅ ꯁꯛ ꯎꯗꯕꯤ ꯂꯥꯏꯐꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯇꯣꯝꯕ ꯋꯦꯜꯀꯝ ꯑꯩꯈꯣꯏ ꯇꯣꯝꯕꯣꯏꯒꯁꯦ ꯁꯛꯁꯦ ꯑꯝꯇ ꯎꯠꯇꯕꯅꯦꯕ ꯀꯗꯥꯏꯅꯣ ꯌꯦꯔꯨꯝꯒ ꯀꯥꯔꯕ ꯈꯪꯗꯦꯅꯦ ꯑꯗꯨꯗꯒꯤ ꯀꯅꯥꯅꯣ ꯇꯣꯝꯕ ꯒꯨꯗ ꯏꯚꯤꯅꯤꯡ ꯒꯪꯒꯥꯔꯥꯅꯤꯅ ꯇꯣꯝꯕꯅ ꯍꯥꯏꯕ ꯒꯨꯗ ꯏꯚꯤꯅꯤꯡ ꯇꯣꯝꯕꯁꯨ ꯏꯟꯗꯤꯌꯥ ꯃꯌꯦꯛ ꯁꯦꯡꯗꯦꯀꯣ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯨ ꯁꯤ ꯎꯕ ꯌꯥꯝ ꯌꯦꯔꯨꯝ ꯍꯧꯔꯤꯁꯦ ꯎꯕ꯭ꯔꯁꯦ ꯏꯃꯥꯏ ꯄꯦꯝꯃ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯇꯧ ꯃꯨꯊꯠꯆꯔꯒꯦ ꯑꯗꯨꯗꯒꯤ ꯈꯨꯗꯥꯅ ꯍꯥꯏꯕ ꯈꯨꯗꯥꯀꯅꯨꯔ ꯏꯆꯜ ꯑꯟꯖꯨꯒꯤꯁꯨ ꯇꯧꯈ꯭ꯔꯕꯅꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯏꯆꯜ ꯅꯪꯅꯁꯨ ꯃꯌꯥꯝꯗ ꯍꯦꯛ ꯍꯦꯛ ꯔꯤꯀ꯭ꯋꯦꯁ ꯈꯔ ꯇꯧꯕꯤꯌꯨ ꯑꯗꯨꯗ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯔꯣꯍꯤꯠꯅ ꯍꯥꯏꯕ ꯑꯩꯈꯣꯏ 7ꯗ ꯆꯥꯏꯌꯦ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ 3:30ꯗ ꯆꯥꯏ ꯌꯥꯝ ꯐꯩ ꯑꯗꯨꯒꯤꯗꯨꯅ ꯌꯥꯝ ꯆꯨꯝꯕꯁꯦ ꯆꯥꯛ ꯑꯌꯨꯛꯀꯤ ꯉꯟꯅ ꯆꯥꯕ ꯅꯨꯃꯤꯗꯥꯡꯒꯤ ꯉꯟꯅ ꯆꯥꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯕꯗ ꯍꯛꯆꯥꯡ ꯁꯥꯊꯤꯅ ꯐꯒꯗꯣꯏꯅꯦꯕ ꯑꯗꯨꯗꯣ ꯀꯅꯥ ꯇꯨꯝꯈ꯭ꯔꯒꯦꯅꯦ ꯏꯆꯥ ꯃꯌꯥꯝ ꯂꯣꯏ ꯇꯨꯝꯈ꯭ꯔꯕ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯅꯦ ꯇꯤꯚꯤꯒ ꯂꯣꯏ ꯌꯥꯎꯋꯦ ꯂꯣꯏ ꯇꯨꯝꯈ꯭ꯔꯕ ꯈꯪꯗꯦꯕ ꯇꯤꯚꯤ ꯑꯃꯇꯪ ꯂꯩꯗꯁꯨ ꯌꯥꯔꯔꯣꯏꯕ ꯑꯩꯕꯨ ꯇꯧꯏ ꯊꯥꯏꯅꯒꯤ ꯇꯤꯚꯤ ꯑꯃꯈꯛꯀ ꯑꯇꯦꯛꯄ ꯑꯃꯒ ꯑꯩꯈꯣꯏꯁꯨ ꯈꯔ ꯄꯤꯔꯛꯑꯣ ꯄꯤꯔꯛꯀꯦ ꯁꯦ ꯌꯦꯔꯨꯝꯁꯦ ꯄꯨꯊꯣꯔꯛꯑꯕꯅꯦ ꯀꯅꯥ ꯇꯨꯝꯈ꯭ꯔꯒꯦ ꯂꯩꯕꯣ ꯈꯥꯔꯦ ꯑꯩ ꯀꯗꯥꯏꯅꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯄꯤꯔꯛꯑꯣ ꯒꯪꯒꯥꯔꯥꯅꯤꯅ ꯍꯥꯏꯕ ꯈꯨꯗꯥ ꯑꯩꯁꯨ ꯁꯕ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯒꯪꯒꯥꯔꯥꯅꯤꯗꯁꯨ ꯇꯧꯕꯤꯔꯛꯑꯣꯍꯦ ꯏꯕꯨꯡ ꯀꯩꯅꯣ ꯈꯨꯗꯥꯀꯅꯨꯔ ꯇꯨꯝꯕ ꯐꯪꯗꯦ ꯆꯨꯝꯃꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯨꯀꯣ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯤꯁꯦ ꯈꯪꯗꯅ ꯌꯥꯝ ꯉꯥꯡꯖꯕꯗꯦ ꯂꯥꯟ ꯌꯥꯎꯕ ꯃꯤꯁꯨ ꯋꯥꯔꯤ ꯃꯥ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯉꯥꯡ ꯑꯄꯤꯛꯄꯁꯨ ꯆꯦꯟꯖꯔꯤꯕ ꯃꯆꯥ ꯑꯄꯤꯛꯄ ꯆꯍꯤ 3 ꯁꯨꯕ ꯑꯃ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯄꯨꯔ ꯆꯠꯀꯗꯧ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯣꯛꯑꯒꯗꯤ ꯑꯄꯤꯛꯄ ꯑꯉꯥꯡꯗꯨꯅ ꯀꯗꯥꯏ ꯊꯝꯃꯝꯗꯣꯏꯕ ꯀꯞꯄꯒ ꯂꯥꯎꯔꯒ ꯏꯃꯨꯡꯗ ꯂꯩꯍꯧꯒꯗꯣꯏꯗꯕ ꯃꯃꯥꯅ ꯄꯨꯡ 2-3 ꯍꯣꯔꯦꯟ ꯄꯨꯡ 12 ꯕꯥꯔꯣꯐꯥꯎ ꯂꯩꯒꯗꯣꯏꯅꯤꯀꯣ ꯃꯩꯔꯥꯒꯤ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯈꯨꯗꯥ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯦ ꯇꯣꯝꯕꯅ ꯍꯥꯏꯕ ꯈꯨꯗꯥ ꯊꯦꯡꯁ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯉꯦ ꯅꯠꯇꯦꯀꯣ ꯉꯁꯥꯏꯒꯤ ꯆꯥꯛ ꯈꯤꯇꯪꯗꯣ ꯁꯥꯍꯜꯂꯤꯅꯦꯕ ꯈꯖꯤꯛꯇꯪꯗꯣ ꯏꯪꯉꯗꯤ ꯑꯃꯨꯛ ꯆꯥꯎ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯅꯦꯠꯁꯦ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ ꯒꯪꯒꯥꯔꯥꯅꯤꯅ ꯔꯣꯍꯤꯠ ꯌꯥꯝ ꯐꯩ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯗ꯭ꯔꯦ
ꯆꯨꯝꯃꯦ ꯔꯣꯍꯤꯠꯅ ꯍꯥꯏꯕ ꯃꯔꯝꯗꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯃꯩꯇꯩ ꯇꯥꯕ ꯂꯣꯏꯕ ꯖꯒꯥ ꯕꯣꯔꯗꯔ ꯉꯥꯛꯂꯤꯌꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯒꯤ ꯅꯨꯄꯥꯗꯨꯁꯨ ꯀꯩꯅꯣꯅꯦꯕ ꯂꯥꯡꯒꯣꯜꯗꯅꯦ ꯃꯣꯏ ꯀꯩꯅꯦꯕ ꯀꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ ꯉꯥꯡꯕꯅꯤꯀꯣ ꯀꯔꯤꯅꯣ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯏꯔ ꯀꯔꯤ ꯑꯗꯨꯗꯒꯤ ꯃꯔꯝꯗꯤ ꯅꯣꯡꯄꯣꯛ ꯇꯣꯝꯕꯅ ꯔꯣꯍꯤꯠ ꯁꯦ ꯀꯗꯥꯏꯒꯤꯅꯣ ꯔꯣꯍꯤꯠꯁꯦ ꯀꯗꯥꯏꯒꯤꯅꯣ ꯑꯗꯨꯝ ꯒ꯭ꯌꯥꯟꯗ ꯂꯧꯁꯤꯟꯕꯤꯔꯣ ꯃꯐꯧꯗꯝ ꯃꯐꯧꯗꯝꯒꯤ ꯈꯪꯕ꯭ꯔꯥ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯆꯥꯎ ꯗꯦꯁꯅꯥ ꯂꯥꯛꯑꯣ ꯁꯣꯝꯗ ꯆꯥꯔꯨꯒꯦ ꯍꯥꯏꯔꯣꯅꯦ ꯑꯩꯁꯨ ꯀꯗꯪꯕꯥꯜ ꯃꯅꯥꯛꯇꯒꯤꯅꯦ ꯑꯗꯨꯗꯤ ꯅꯣꯏ ꯂꯝ ꯃꯁꯦꯟꯁꯦ ꯈꯪꯅꯔꯣ ꯃꯐꯥꯎꯗꯝ ꯑꯗꯨ ꯔꯣꯍꯤꯠꯅ ꯊꯧꯕꯥꯜ ꯃꯜꯇꯤ ꯄꯔꯄꯁ ꯄ꯭ꯔꯣꯖꯦꯛ ꯊꯧꯕꯥꯜ ꯁꯣꯏꯗꯅ ꯉꯝꯒꯗꯕꯅꯤ ꯔꯣꯍꯤꯠꯅ ꯍꯥꯏꯕ ꯊꯦꯡꯛ ꯏꯆꯦ ꯂꯥꯟ ꯀꯩꯅꯣꯗꯒ ꯌꯥꯎꯔꯨꯔꯖꯥꯠ ꯅꯦꯠꯁꯦ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯇꯞꯅ ꯇꯧ ꯀꯩꯅꯣ ꯃꯈꯣꯟ